Hello, ai live tới lại thì first time này cái nó kana kana lấy live tới cái chân ngô chân gì đó mi lột nó cái udri live tha vào se live tu cho lại rồi nông đi chân ngô ai blog cái live thay mi mẹ mà gì nữa thì cái live thà nó đi vậy ai अयीज़िगा तुम्हें नहीं सुजीता's ब्लॉग से सर्च तो होगा सुजीता's ब्लॉग तो चलो लोग उधर कहीं उनको लाइव से लाए हैं बस क्या तू अनिक है हम बच्चे हेलो ऐसे फर्स्ट लाइव ये तू अनिक है हम बच्चे हेलो हाय हाय खंबा थैंक यू सो मच फर्स्ट लाइव तक सिगा पार्ट अटेंड तो होगी Only first time live to like bagi mana mana you're most welcome. Aman khakta kana no two khak lay bisnya aman sina kana like kara to sun bira mo oh okay no khamba like kara to mo ko sudah set laga से चे ऐसु ले thank you thank you विश्वजीत लापगे इचे इना याम नुंसीजे thank you खंबा इना सुनंगो याम नुंसी नगी जगह से कई नो हाई से नहान नंग हाई बदो कसारगी कल कई धुलाई की साइट तनी हाई दो धुलाई की साइट तसुने हाना अखोगी रिलेटिव संखल ले रमी है वा अरुण मास्टर का ले हाई इदी उन्नति दो अबदी गुवाहाटी की नई बामरामपुर धोलाई बामरामपुर से खेनब्रा खंगनीबा अखोई खंद्री ना अदुगिनी बामरामपुर धोलाई है बदुगदी थापनाब्रा बामरामपुर सिगा पोस्ट ऑफिस धोलाई अच्छा अच्छा हाय अखोई मासु लाए खंबा नंग अखोई मानी ने ना बिदे भी ऐसे मासु ने नंग इधर जींगे याम नुंगाई बनी हाय नंगी लोन लाइव से जींगी लाइव से तोड़ी नंग ना ओजा मंगोल ना तादगा प्रैंक का तोगी बताओ अखोई जींगे याम नुंगी ओके अच्छा yes leibani aduna bu jingi ne akhoi ma nangi jingi khamba nangi youtube ki channel lop na jingi live to su live ta di chang de ko nangi ngadang di oja mongol na ta gi ne live ta ngatang changui ma isei sak pa se ahan ni na mite isei do jam pa mi jam phajana ma khon do se ye okay okay sab to hola ke nangon da su kintu video di jingi ai na di sab to ni na ma video jingi अच्छा विश्वजीत नंग केनो तोरो अगिसे लाइक तोरो मो लाइक नंग साइड पे चलो खंबा 7 PM लाको चे एगी 4K टारगेट नी 4K यो बकल लाइव अतै थाररो ए ओके ओके ऐ सुम थाउदा उनबसे नुआई फ्री टाइम ले देखो ऐसु खरा बिजी होय दुगी ngamde दो ngasi खरा फ्री होय बनी ने लाइव से तौगे ना फर्स्ट टाइम तौरिनी कमाय मी बु लाकदे लाओइद्रे खलिनी अच्छा आई चंगसु चंगुरे ना नंगी क्या अमु अनिरक रो कइनो आई नंगी लाइव तसु लामे दा खोय पुन्ना जी खोय मागा आइगा याम नोय याम थाबा से व्यू फंगे चे कानदे मनीरो नंग वॉच टाइम भी हेली हाइड्रे ने मीना लाइव थाबा से वॉच टाइम जाम हेली जांगना पैसा फंगी का हाय नहीं ने नंगी नंगी मोनेटाइज ओइरबा खंबा ताम ही खर पिखल लुनगो
मी 1K सब याम लगा काना दे व्यू फंगद्रदी चे होइने दुमाइसु हाय चुम्मीने आनासु रूल्स एंड रेगुलेशन दसु इने व्यू जामद्रदी वॉच टाइम तो जामद्रदी मोनेटाइज ओइदे को सब्सक्राइबर जामसु अच्छा मोनो ओइरे पिन लाखना लोरे ओके कांग्रेचुलेशन आइसु उखरे दुदो नंग गूगल एडसेंस का लाखोदो को अच्छा खबर नंग मचिमनो क्या सुगे नंगे दी फंगी मेन दी व्यू ने अच्छा व्यू सु मेन रो वॉच आवर दी फंगी मेन व्यू दी व्यू ने हे वॉच आवर द मीन तो उधर ने वॉच आवर से 4000 ओरगा मोनेटाइज ओनी हाइड्रने नी ngasi nungsa fajana di sare lanka hoi kaino tori oh how bisujit kiwa koise nani mati ase mo o kuma kam kuri do o kuma na hese अच्छा ठीक है आई से ngasi ji Tuesday ni na ne ngasi se khoi di ai di nga cha de ba adu da simple miramis or ni hawai ma tho ni amit pi ma to ni bora ma or ni simple la ठीक है हं खोंगे अच्छा ए इतोम तनी चे अच्छा खंबा से नंग मथन तरो एग्जाम नंग दी नुआई रे जाम इंडिपेंडेंट नि ने नंग दी जाम लू तोरो मनी तौनी तो तौर मनी अखोई विश्वजी सिसु अखोई अखोई पागी मयाम बा अखोई बाजी कौरी बा माई मचानी अस मासु मथंतनी अस नोबनी जाम नुआयरनी अच्छा अदुदो ऐ हुजी कनो थबक मतो महादा हागे मन इमान को सी नुपी दुना रामे थोसु बिदुना अंत हायो बा ए तो ऑफिस के थोक सु हायो तने नुंगाइते बा फर्स्ट टाइम लाइक थाबदा सोंद मीना कौरगदी नंसिरी विश्वजीत एदा सपोर्ट तो बिरमो ओके हाइगे जेगी हिंजांग थोंगनी ए हाइगे मार्क्स ओइना तोरकनी खंबदी मसक याम फजेइने राशि के लेइने नोई पुखरी दा nga फाबा का दो ए लोई सिंगी जाम नुंगाइने इकोन तो नीचे अच्छा खंबन नोई इमा बाबा के थबक तोगे सोंदा थंगो खर थापना चीनु सुजित एदा सपोर्ट तो बिरमो अच्छा तोनी 10 खक मीदी ओइ को अतिदि कमेंट इदे जे चे के हाइने असेंग देरो अस राशि याम ले हैरगा खंबा हिंदू नंगना ओजा मंगोल नतादा प्रैंक तो बदुदी जामना सीरियस हो गरे तो अदो जाम हेनी नुंगबुदी नुआय हाइबको दो मी दो केनो तोरे ना कीजब केनो होय जामना सीरियस होय ना मी पुलिस का जरम धरे तुमाय कदी मतुंग द प्रैंक का तोगनो गो अच्छा नय पापा बोदरी स्कूल ग मरी लेना बथबगे ना हाई सेकेंडरी स्कूल ना करी स्कूल ना खंबा लाइक टी ने मी दी 11 खक लई है ना तो लाइक तो बिरमो क्या कर ले खंबा सुम नोई स्कूल में क्लास एडमिशन का तोनिंग दी स्टूडेंट ले ना क्लास 10 बा 12 की स्टूडेंट पास आउट जिंग दो एडमिशन का पामदी आई काउंसलिंग तौरी अदो इंगोंदा सो हायर पर जाने खंबा मुझे खरा फ्री होई ने है ने दुगी डे टाइम दे एग्जाम ना फ्री होई दे अच्छा थबक थोक विश्वजी नाय नुंगाय नुंगाय इतोम पोकपसे थबक थोक लाकपदा दी लोरे दो मतंग ददी इतोम पोकपगा ओइनिंदे होय चेगा पाव फाउनबा यागद्रो टेक होय चेगा पाव होय यानी ए असिगदी पिरा होइको ना फोन वाई साइरा हां 좀 쩌다 जानी अरे साइड तो चलो ओहो होय जानी उदी असिगदी पीर ओरइको people say 9 people is watching ko 9 khak show tori so 11 khak show tori but
ahum khatana like tori kana leibiri basiga please like to vidamo. अच्छा तो कमेंट खरे इरमो कना नो चलो तो पुन चलो अरे थोड़ो ना फोन लाए ना 8 लाख ए चे सिलचर लाख पदा हाइरो ओके ओके आई खंबा आई कांटेक्ट नंबर से पिनिंग बने बट नंग ने आई कोन आई नंग आई नोमा आई ऑफिस की ओइना पिरके को अदु रेडी दुगा दुम नंग इन्फॉर्मेशन दो तो गई कोन पर्सनल नंबर शेयर तो बिरके को आई पर्सनल नंबर से दी पी दियावा दुनी माथौ तारदी ए पिरके दो मो असमाई लाइफ तदी पिना दे अइनसु मयाम ममीगी लाइफ ता चले दो हाइबा प्लीज लाइक तो बिरमो कना लेबा ओनली कमेंट्स दी 2% ना ता ई लेरे खंबा करी हियां चारके विश्वजीत लाइक तो उखरबो ओ खंबा एकपम हाइना लेबनी अदुगा रिक्वेस्ट पिरो चे एफबी दा अच्छा खंबा हाइना लेब्रो से सुजिता वा ngang से तावन ngai आइस नंगसिदी चा वा ngang तावन नुगाई गाय मीना जामना जांग जांगना चाक थोंदी जांग जांगना वा ngangi हाइना केनो तोरी तम तम ना ngang तमिनी आइसे अइना जाम जांगना nganगदी मीना वाचे मरोन लोभम खांगोय चे चाक थोंद्री नोगे नोई चाक थोंद्रीबा होय अइदी फुल सपोर्ट तोरिए खंबा अखोदी की ब्रेकफास्ट तो लोरे होजी अमो लंच टाइम लानी चाक थोंगनी मिरामिस ओके ओके खंबा 7 PM होरेन लाके नंग लाइफ आई संगगनिको आई होय हाइदो ngaतंग आई चंगमगनी 7 दुगा नंग पुंग क्या भोग थाई हुजिक लेते माने अखोई मा तो हुजिक लेते मनाकता मा सोंदा जखी लेरमीबा आई मनाकता लेरमी हुजि थबा मा थोकना सो मी अमना कौना थोकेबा यस बा 2 आवर थाई नंगिदी वॉच टाइम जाम लामनी ने खंबा 2 आवर का थारदी को अच्छा 2 आवर थाई बा जाम नुंगाई खंबा नंगना वा ngang ताबा जाम नुंगाई जाम नुंगाई नंगना मया दो पोड़प तोड़ो नु वा ngang दो जाम नुंगाई नोगी नोगी गांवगी पूरा केनो दुसु जाम नुंगाई हादी कई हाइटरे नोई सीनरी दुसु जाम फजी पोइने नंगी मया दो पोइन ते शशि कुमार नुंगाई मैं केनो हिंदी फिल्म के शशि कपूर दुमाई नंगी मया दुसु खड़ा खड़ा पोइने काही पगली आई एम क्या नानो सिने आई एम शिवांश काही पगली आई डोंट नो कहीं पगली कनाबो रिवसी से विलेज लवर यस यस खंबा एक दी विलेज लवर नी थैंक यू चाड़गा पेंजे 5 लाख तो वीरे इमोंदा अच्छा ए याम नुंगा चाड़गा पेंजे ये केनो दुसु वीडियो दुसु येंगी नंग लेब्रा हंगी खंबा ना मनाकता खंबा एक कोमना ले हुजिक लाए अखोई मा लाए खंबा नंगोंदा ए केनो सब्सक्राइब तो होलके सोइना तोरकनी होरेन चारगा पेंजे सुजी के आई केएमसी से ये हाना दिखंगम देखो बट मयाम लाइट मी पुनो की लाइट ई चंग चंग जी mo खंगे करी मथिल चाय हाइरी नि आई केएमसी से आई ब्रेकफास्ट तो बुदी चारे खोई सुम आई दी चाक ओइना खरा सुम चारे सी ओहोइना मो बारो दो छानी
ꯆꯦ ꯁꯨꯖꯤꯇꯥ ꯃꯊꯪ ꯃꯄꯣꯛꯇ ꯑꯩꯒꯤ ꯏꯆꯦ ꯑꯣꯏꯅ ꯐꯪꯖꯕ ꯑꯣꯏꯖꯒꯦꯀꯣ ꯏꯃꯥ ꯏꯄꯦꯝꯃ ꯈꯝꯕ ꯃꯊꯪ ꯃꯄꯣꯛ ꯅꯠꯇꯦ ꯍꯟꯗꯛ ꯃꯄꯣꯛꯇꯁꯨ ꯑꯣꯏꯁꯤ ꯃꯊꯪ ꯃꯄꯣꯛꯁꯤꯗꯤ ꯃꯤꯅ ꯀꯩꯁꯨ ꯎꯅꯕꯣꯟꯇꯦ ꯋꯥꯅꯤ ꯀꯅꯥꯅ ꯎꯗ꯭ꯔꯕꯅꯤ ꯄꯣꯛꯃꯤꯟꯅꯗꯁꯨ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯐꯖꯅ ꯂꯩꯃꯤꯟꯅꯔꯗꯤꯅꯦ ꯐꯖꯅ ꯃꯥꯅꯦ ꯀꯩꯅꯣꯅꯤ ꯑꯗꯨꯗꯣ ꯑꯗꯨꯒꯤ ꯔꯤꯂꯦꯁꯟꯗꯨꯅꯤ ꯑꯁꯦꯡꯕ ꯏꯁ ꯕꯥ ꯑꯩꯈꯣꯏ ꯃꯅꯦꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯦꯡꯉꯤ ꯅꯦꯅꯦ ꯃꯥꯅ ꯍꯣꯟꯗꯅꯤ ꯌꯦꯡꯉꯤ ꯈꯝꯕꯅ ꯍꯪꯉꯤ ꯈꯝꯕꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯅꯪ ꯅꯣꯛꯅꯗꯤ ꯁꯤꯔꯦꯀꯣ ꯅꯪ ꯑꯣꯖꯥ ꯃꯪꯒꯣꯜ ꯅꯇꯥꯗ ꯅꯪꯅ ꯈꯝꯕꯅ ꯀꯩꯅꯣ ꯄ꯭ꯔꯦꯡ ꯇꯧꯈꯤꯕꯗꯣ ꯏꯃꯥ ꯏꯄꯦꯝꯃ ꯁꯨꯃꯥꯏꯕꯨ ꯇꯧꯕ꯭ꯔꯅꯦ ꯍꯥꯏꯅ ꯁꯨꯖꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯅꯗꯕ ꯌꯥꯗꯦꯅꯦ ꯆꯨꯝꯃꯤ ꯆꯥꯔꯒ ꯄꯦꯟꯖꯩ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯅꯗꯕ ꯌꯥꯗꯦꯅꯦ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯗ ꯁꯞꯄꯣꯔꯠ ꯀꯩꯅꯣ ꯇꯧꯅꯁꯤ ꯆꯥꯔꯒ ꯄꯦꯟꯖꯩ ꯁꯨꯖꯤꯇꯥ ꯁꯛ ꯎꯠꯂꯣ ꯃꯤ ꯀꯅꯥ ꯂꯥꯛꯏꯁꯨ ꯑꯩ ꯄꯨꯔꯥ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯀꯅꯥꯅꯣ ꯑꯥꯏ ꯑꯦꯝ ꯁꯤꯕꯥꯟꯁ ꯍꯦ ꯄꯒ꯭ꯂꯤꯔ ꯀꯩꯅꯣꯝꯈ ꯁꯨꯃꯥꯏꯅ ꯍꯥꯏ ꯂꯩ ꯄꯒ꯭ꯂꯤꯁꯦ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯈꯪꯗꯦ ꯅꯦꯅꯦ ꯑꯠꯁꯥ ꯆꯦ ꯌꯦꯁ ꯍꯦꯜꯂꯣ ꯑꯩ ꯁꯛꯁꯦ ꯎꯠꯅꯤꯡꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯣꯂꯥꯡꯕꯅ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯑꯦꯛꯗꯝ ꯅꯨꯡꯁꯥꯁꯦ ꯈꯪꯁꯥ ꯁꯥꯏ ꯉꯔꯥꯡꯐꯥꯎꯗꯤ ꯋꯦꯗꯔꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯤ ꯉꯁꯤ ꯁꯥꯃꯟꯗꯅꯦ ꯑꯦꯛꯗꯝ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯒꯨꯍꯥꯇꯤꯁꯦ ꯏꯪꯕ ꯃꯐꯝꯗ ꯂꯩꯅꯤꯡꯉꯦ ꯑꯝꯇ ꯀꯧꯍꯜꯂꯣ ꯑꯩꯗ ꯃꯥꯏ ꯈꯝꯕ ꯑꯩꯈꯣꯏꯗ ꯑꯝꯇ ꯈꯜꯂꯣ ꯎꯠꯂꯛꯀꯅꯨ ꯆꯦ ꯅꯉꯣꯟꯗ ꯀꯧꯍꯜꯂꯧꯔꯣ ꯑꯩ ꯁꯛ ꯎꯠꯄꯗ ꯀꯩ ꯀꯥꯏꯒꯦ ꯈꯪꯕ ꯃꯇꯝ ꯐꯠꯇꯦ ꯎꯠꯀꯅꯨ ꯈꯪꯕ ꯃꯇꯝ ꯐꯠꯇꯕ ꯅꯠꯇꯦ ꯑꯩꯕꯨꯗꯤ ꯁꯨꯝ ꯐꯦꯁꯕꯨꯛ ꯑꯃꯗꯗꯤ ꯌꯥꯎꯔꯤꯅꯦ ꯑꯩꯒꯤ ꯒꯨꯒꯜꯗꯁꯨ ꯐꯣꯇꯣ ꯂꯩꯅꯦ ꯈꯝꯕꯗ ꯍꯦꯜꯂꯣ ꯈꯝꯕ ꯍꯥꯏꯅ ꯀꯧꯕꯤꯌꯣꯕ ꯃꯁꯛꯇꯤ ꯎꯠꯂꯛꯇꯁꯨ ꯌꯥꯅꯤ ꯍꯥꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯪꯉꯦꯕ ꯑꯣ ꯍꯦꯜꯂꯣ ꯏꯕꯨꯡꯉꯣ ꯈꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯦ ꯑꯩꯗꯤ ꯅꯣꯛꯄꯅ ꯁꯤꯔꯦꯗ ꯏꯕꯨꯡꯉꯣ ꯑꯇꯩꯁꯨ ꯌꯥꯝꯅ ꯐꯖ ꯊꯥꯒꯠꯂꯛꯎꯁꯦ ꯇꯥꯏꯝ ꯄꯥꯁꯀꯤꯅꯦ ꯑꯩꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯌꯦꯡꯉ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯈꯪꯉꯕ ꯈꯪꯕ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯇꯥꯕ꯭ꯔꯅꯦ ꯇꯥꯅꯤ ꯂꯣꯏꯅ ꯈꯥꯂꯤ ꯃꯣꯏꯅ ꯑꯣ ꯏꯗꯣꯏꯅꯤ ꯑꯣ ꯑꯠꯆꯥ ꯆꯥꯔꯒ ꯄꯦꯟꯖꯩ ꯃꯅꯤ ꯑꯩꯒꯤ ꯐꯥꯔꯁ ꯂꯥꯏꯚꯅꯤ ꯉꯁꯤꯁꯦ ꯃꯤꯁꯦ ꯒꯨꯝꯃꯨ ꯃꯔꯤ ꯈꯛꯇ ꯉꯥꯏꯈ꯭ꯔꯦ 5 ꯂꯥꯏꯛ ꯇꯧꯒ ꯂꯥꯛꯄꯗꯤ ꯉꯁꯥꯏ 11-15 ꯂꯥꯛꯑꯝꯃꯦ 14 ꯃꯤ ꯆꯪꯉꯛꯄ ꯎꯏꯌꯦ ꯍꯧꯖꯤꯛ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯅꯦꯅꯦ ꯌꯦꯡꯒꯦ ꯅꯦꯅꯦ ꯌꯦꯡꯒꯦ ꯁꯨꯖꯤꯇꯥ ꯑꯣ ꯆꯦ ꯁꯨꯖꯤꯇꯥ ꯅꯦꯅꯦ ꯌꯦꯡꯒꯦ ꯑꯠꯁꯥ ꯅꯪ ꯅꯦꯅꯦ ꯌꯦꯡꯉꯗꯤ ꯑꯩꯁꯨ ꯎꯔꯅꯤ ꯑꯩꯗꯤ ꯑꯦꯛꯗꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯂꯥꯏꯚꯇ ꯂꯥꯛꯏꯁꯦ ꯑꯩꯅ ꯃꯅꯦ ꯁꯣꯔꯤ ꯚꯤꯗꯤꯑꯣꯗꯒ ꯆꯠꯂꯤꯁꯦ ꯑꯩꯁꯦ ꯑꯦꯛꯗꯝ ꯁꯤꯝꯄꯜꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯃꯥꯏꯗ ꯀꯩꯁꯨꯝ ꯃꯦꯀꯞ ꯇꯧꯗꯕ ꯁꯤꯝꯄꯜ ꯃꯤꯅꯤ ꯃꯤꯅ ꯍꯥꯏꯌꯦ ꯐꯣꯇꯣ ꯅꯝꯗꯔꯕꯅꯦ ꯃꯦꯀꯞ ꯌꯥꯎꯗꯗꯤ ꯄꯨꯔꯥ ꯃꯤꯁꯦ ꯀꯩꯅꯣ ꯃꯥꯜꯂꯤ ꯍꯥꯏꯅ ꯒꯋꯥꯔ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯩꯌꯦꯕ ꯑꯗꯨꯒꯤꯅꯤ ꯑꯩꯁꯦ ꯃꯤ 3 ꯈꯛꯇꯤ ꯂꯩꯀꯣ ꯆꯥꯔꯩ ꯄꯦꯟꯖꯩ ꯈꯝꯕ ꯏꯀ꯭ꯔꯤꯝ ꯃꯣꯏꯁꯦ ꯂꯩꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯅꯪ ꯁꯤ ꯂꯥꯛꯑꯣ ꯆꯦ ꯕ꯭ꯂꯨ ꯑꯩ ꯉꯁꯤꯇ ꯃꯅꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅꯅꯦ ꯕ꯭ꯂꯨꯁꯦ ꯑꯩ ꯄꯤꯕ ꯍꯩꯇ꯭ꯔꯦ ꯀꯗꯣꯝꯗ ꯅꯝꯃꯒ ꯕ꯭ꯂꯨꯁꯦ ꯂꯥꯛꯇꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ ꯅꯦꯅꯦ ꯌꯦꯡꯉꯦꯕ ꯌꯦꯡꯒꯦꯕ ꯑꯣꯀꯦ ꯑꯩ ꯇꯧꯒꯦ ꯑꯩꯈꯣꯏ ꯃꯤ 5ꯇ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟꯇ ꯑꯣꯏꯔ ꯃꯥꯅꯦ ꯌꯦꯡꯍꯜꯂꯒꯦ ꯎꯔꯕ ꯃꯌꯥꯝ ꯑꯗꯨꯅꯤ ꯁꯦꯡꯃ ꯍꯣꯏꯗꯦ ꯌꯥꯏꯗ ꯃꯥꯏꯗꯤ ꯎꯗꯦ ꯑꯗꯨꯒ ꯃꯣꯏ ꯎꯔꯣꯏꯅꯦ ꯃꯣꯏ ꯈꯥꯂꯤ ꯑꯣ ꯏꯗꯣꯏꯅꯤꯅꯦ ꯑꯣ 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 ꯈꯥꯂꯤ ꯑꯩꯈꯣꯏꯇꯅꯤ ꯎꯗꯣꯏꯁꯦ ꯑꯣꯍꯣ ꯎꯔꯕ ꯍꯧꯖꯤꯛ ꯎꯔꯗꯤ ꯎꯔꯦ ꯍꯥꯏꯔꯣ ꯈꯝꯕ ꯎꯔꯦ ꯃꯥꯁꯦ ꯇꯥꯏꯝ ꯄꯥꯁꯅꯤꯅꯅꯦ ꯆꯥꯔꯒ ꯄꯦꯟꯖꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯅꯦ ꯌꯦꯡꯉꯦ ꯑꯩꯅ ꯌꯦꯡꯕ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯇꯧꯕꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯌꯨꯇꯨꯕ ꯅꯦꯅꯦ ꯅꯨꯡꯁꯤꯌꯦ ꯆꯦ ꯅꯦꯅꯦꯁꯦ ꯐꯔꯦ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤꯕꯩ ꯃꯥꯅꯤ ꯆꯥꯔꯒ ꯄꯦꯟꯖꯩ ꯑꯩꯈꯣꯏꯒꯤ ꯃꯥꯅꯤ ꯑꯩꯒꯤ ꯃꯃꯥꯔ ꯃꯅꯤ ꯑꯩꯒꯤ ꯃꯃꯥꯅꯤ ꯑꯩꯁꯦ ꯅꯦꯅꯦ ꯑꯥꯏ ꯂꯚ ꯌꯨ ꯀꯩ ꯈꯝꯕꯅ ꯅꯣꯏ ꯈ꯭ꯋꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯅ ꯑꯩꯒꯤꯗꯤ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯍꯥꯏꯔꯦ ꯑꯩꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯦ ꯌꯥꯝꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅꯤ ꯍꯩꯇꯕꯅꯤ ꯑꯩꯇꯅꯤ ꯌꯥꯝꯅ ꯉꯥꯡꯉꯤꯁꯦ ꯐꯔꯦ ꯍꯧꯖꯤꯛꯅꯦ
माने नुंसीबा थैंक यू चारगा पेंजी से असी से माना जिंगबदुनी चारगा पेंजी के ब्लॉग ता है चश्मा से ममाय खरा सांगल तौना मसक खजबनी से आई नेने से चे सुजीता नेने से थबक अम द सुहन के नुआई ए सुहन ने ए असी ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗꯦ ꯏꯕꯦꯝꯃ इबुंगोनी इबुंगो ꯏꯕꯨꯡꯉꯣꯅ फरे फरे आई बैक तौरगे आई जाम तौरदी नोंनिंगनी अहनसिंगसे उरगा मित्तगी पी तादोई तौरीगा इमा इपेमा खामा ꯅꯨꯡꯁꯤꯅꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕꯇ ꯑꯣꯏꯌꯨ ꯏꯕꯨꯡꯉꯣ ꯑꯗꯨ ꯆꯥꯔꯒ ꯄꯦꯟꯖꯩꯁꯨ ꯁꯤꯁꯤꯗ ꯁꯛ ꯎꯕꯁꯦ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯈꯔ ꯐꯖꯅ ꯃꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯃꯥꯏ ꯃꯃꯤꯠꯀꯁꯦ ꯃꯦꯀꯞ ꯇꯧꯔꯒ ꯐꯝꯒꯦ ꯅꯠꯇꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯌꯨꯝꯗ ꯂꯩꯕ ꯐꯤꯕꯝꯗ ꯑꯣꯏꯗꯤ ꯃꯤꯗ ꯀꯩꯁꯨ ꯊꯣꯏꯗꯕ ꯎꯁꯤꯠꯇꯕꯅ ꯑꯦꯔꯥ ꯃꯣꯏꯕꯨ ꯍꯥꯏꯅ ꯃꯤꯗ ꯈꯟꯗꯣꯛꯄꯗꯣ ꯑꯣꯏꯌꯦ ꯑꯗꯨꯒꯤ ꯑꯩꯅꯁꯨ ꯃꯁꯛꯁꯦ ꯎꯠꯇꯤꯕ ꯈꯔ ꯃꯁꯛꯁꯦ ꯍꯦꯚꯤ ꯃꯦꯀꯞꯀ ꯈꯔ ꯁꯨꯝ ꯂꯥꯏꯠ ꯃꯦꯀꯞ ꯑꯣꯏꯁꯨ ꯇꯧꯔꯒꯅꯦ ꯊꯣꯛꯄꯗꯨꯅ ꯐꯩꯌꯦꯕ ꯏꯃꯥ ꯑꯩ ꯃꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯃꯕꯨ ꯒꯦꯁ ꯀꯥꯅ ꯍꯧꯖꯤꯛ ꯈꯔ ꯐꯔꯛꯏꯅꯦ ꯑꯁ ꯑꯩ ꯑꯍꯟꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯏꯆꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯍꯟꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯥꯁꯨ ꯌꯥꯝ ꯁꯦꯕꯥ ꯇꯧꯖꯔꯦ ꯑꯗꯨꯅ ꯃꯉꯣꯟꯗꯁꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯊꯣꯛꯂꯛꯏꯅꯤ ꯍꯥꯏꯗꯣ ꯍꯣꯏ ꯆꯥꯔꯒ ꯄꯦꯟꯖꯩ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯖꯦꯇꯦꯡ ꯄꯦꯇꯦꯡ ꯑꯩꯅ ꯀꯃꯥꯏ ꯌꯨꯝꯗ ꯂꯩ ꯑꯗꯨꯃꯥꯏꯅ ꯐꯠ ꯂꯥꯎ ꯃꯁꯛ ꯎꯠꯂꯨꯔꯒ ꯃꯤꯁꯤꯡꯗꯨꯅꯁꯨ ꯈꯟꯗꯣꯏꯅꯦ ꯑꯦꯔꯥ ꯃꯥꯛꯁꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯦꯕꯗꯣ ꯑꯦꯅꯤꯗꯤ ꯑꯩꯗꯤꯅꯦ ꯄꯣꯛꯂꯛꯄꯗꯒꯤꯩ ꯑꯩ ꯉꯁꯤꯐꯥꯎ ꯃꯥꯅꯦ ꯂꯤꯞꯁꯇꯤꯛ ꯄꯥꯎꯗꯔ ꯑꯥꯏꯕ꯭ꯔꯣ ꯁꯤꯒꯨꯝꯕ ꯇꯩꯕ ꯃꯦꯀꯞꯀꯤ ꯅꯨꯄꯤꯒꯤ ꯄꯣꯠ ꯁꯨꯅꯕꯧ ꯈꯪꯗꯦ ꯑꯩ ꯃꯦꯀꯞꯀꯤꯗꯗꯤ ꯑꯗꯣ ꯁꯨꯝ ꯈꯔ ꯈꯔ ꯍꯧꯖꯤꯛ ꯀꯝꯄ꯭ꯌꯨꯇꯔ ꯐꯣꯇꯣ ꯃꯌꯥꯝꯒ ꯐꯣꯇꯣ ꯅꯝꯃꯛꯄꯗꯅꯦ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯥꯅꯦ ꯀꯝꯄ꯭ꯌꯨꯇꯔꯗ ꯊꯝꯕꯗꯅꯦ ꯌꯥꯔꯛꯇ꯭ꯔꯦꯕ ꯃꯦꯀꯞ ꯇꯧꯕ ꯃꯤꯒ ꯇꯧꯗꯕ ꯃꯤꯁꯦ ꯐꯖꯔꯛꯇꯦꯕ ꯄꯥꯔꯇꯤ ꯎꯇꯤ ꯆꯠꯄꯗꯁꯨ ꯑꯗꯨꯅ ꯀꯩꯅꯣ ꯀꯩꯁꯨ ꯈꯪꯗꯕ ꯃꯤꯗꯣ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤ ꯁꯨꯝ ꯃꯦꯀꯞꯇꯣ ꯈꯔ ꯈꯔ ꯇꯧꯕꯅꯤ ꯑꯩꯅ ꯑꯁꯂꯤꯗꯗꯤ ꯑꯩ ꯇꯧꯗꯦꯀꯣ ꯅꯣꯏꯅ ꯎꯔꯤꯗꯣ ꯋꯥ ꯉꯥꯡꯕ ꯅꯣꯛꯄꯗꯨꯗꯤ ꯅꯦꯆꯔꯦꯜ ꯑꯣꯏꯒꯅꯤ ꯃꯦꯀꯞꯇꯨꯗꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯅꯤ ꯇꯩꯁꯜꯂꯤꯅꯤ ꯚꯤꯗꯤꯑꯣ ꯇꯧꯗꯣꯔꯦ ꯍꯥꯏꯅ ꯅꯦꯅꯦ ꯅꯣꯡꯃ ꯀꯣꯜꯗ ꯄꯥꯎ ꯐꯥꯎꯅꯁꯤ ꯏꯃꯥ ꯏꯄꯦꯝꯃ ꯅꯦꯅꯦꯁꯦ ꯁꯤ ꯀꯨꯏꯔꯥ ꯄꯨꯅꯦꯗ ꯂꯩꯈꯤꯗ꯭ꯔꯣꯕꯅꯤ ꯃꯥ ꯈꯔꯅꯤꯒꯤꯅꯤ ꯂꯥꯛꯏꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯇꯧꯔꯣ ꯁꯥꯡꯕ ꯇꯥꯏꯝ ꯑꯃꯗ ꯑꯣꯀꯦ ꯑꯣꯀꯦ ꯑꯩ ꯇꯧꯒꯦ ꯆꯥꯔꯒ ꯄꯦꯟꯖꯤ ꯆꯥꯔꯒ ꯄꯦꯟꯖꯤꯁꯦ ꯀꯁꯥꯔꯒꯤꯅꯤꯀꯣ ꯑꯩꯗꯤ ꯍꯥꯟꯅ ꯃꯅꯤꯄꯨꯔꯒꯤꯅꯤ ꯈꯜꯂꯨꯔꯦ ꯈꯪꯕ꯭ꯔꯥ ꯆꯦꯁꯦ ꯃꯒꯨꯟ ꯂꯩꯕꯤꯅꯤ ꯑꯦꯖꯨꯀꯦꯇꯦꯠ ꯄꯔꯁꯟꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯊꯦꯡꯛ ꯌꯨ ꯑꯁꯦ ꯆꯥꯔꯒ ꯄꯦꯟꯖꯤꯗꯁꯨ ꯍꯥꯏꯒꯦ ꯃꯤꯅꯅ ꯂꯩꯔꯗꯤ ꯀꯔꯤꯒꯨꯝꯕ ꯑꯦꯗꯃꯤꯁꯟ ꯇꯧꯅꯤꯡꯉꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯒ ꯂꯩꯅ 12 ꯄꯥꯁ ꯇꯧ ꯉꯝꯗꯕꯁꯨ ꯃꯣꯏ ꯗꯤꯄ꯭ꯂꯣꯃꯥ ꯀꯣꯔꯁ ꯈꯪꯗꯦ ꯄꯣꯂꯤꯇꯦꯛꯅꯤꯛ ꯖꯍꯥꯡ ꯀꯣꯔꯁ ꯑꯃ ꯇꯧ ꯍꯥꯏꯁꯨ ꯑꯩ ꯀꯨꯏꯔꯦꯕꯅꯤ ꯑꯩꯅ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯛꯏꯁꯦ ꯑꯩꯅ ꯑꯦꯗꯃꯤꯁꯟ ꯄꯤꯕ ꯉꯝꯃꯦ ꯍꯥꯏꯕ ꯑꯐꯕ ꯀꯣꯂꯦꯖꯇ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒ 12 ꯄꯥꯁ ꯇꯧꯔꯁꯨ ꯑꯗꯨꯒ MBBS ꯄꯥꯁ ꯍꯧꯖꯤꯛ ꯅꯤꯠꯀꯤꯗꯤ ꯑꯦꯟꯇ꯭ꯔꯦꯟꯁ ꯑꯦꯛꯖꯥꯝ ꯑꯣꯏꯅꯔꯤꯅ ꯔꯤꯖꯜꯠꯁꯦ ꯐꯣꯡꯉꯒ ꯃꯦꯗꯤꯀꯦꯜ ꯇꯝꯅꯤꯡꯕ ꯂꯩꯅ MBBS BDS ꯑꯁꯤ ꯃꯌꯥꯝꯁꯤꯁꯨ ꯀꯩꯅꯣ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯑꯩꯈꯣꯏꯅ ꯊꯥꯏꯌꯦꯕ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯒ ꯒꯚꯔꯟꯃꯦꯟꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯑꯦꯕ꯭ꯔꯣꯗꯇ ꯂꯩ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯀꯣꯂꯦꯖꯦꯁ ꯉꯥꯛꯇꯅꯤ ꯑꯗꯨꯒꯨꯝꯕꯗꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅꯦ ꯀꯣꯟꯇꯦꯛ ꯇꯧꯔꯛꯄ ꯌꯥꯅꯤ ꯈꯝꯕꯅ ꯑꯍꯟ ꯑꯃꯗ ꯐꯣꯇꯣ ꯃꯥꯒꯤ ꯅꯪꯒꯤ ꯁꯣꯔꯠꯁꯇ ꯃꯌꯥꯝ ꯑꯃ ꯌꯦꯡꯈ꯭ꯔꯦ ꯍꯟꯅꯨꯕ ꯈꯔ ꯎꯠꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯃꯣꯏꯗꯨꯁꯨ ꯆꯦꯒ ꯊꯦꯡꯅꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯩꯍꯥꯛꯁꯦ ꯏꯃꯥ ꯑꯩꯍꯥꯛꯁꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯩꯁꯨ ꯅꯣꯏ ꯃꯌꯥꯝꯁꯦ ꯊꯦꯡꯅꯕꯗ ꯑꯩ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯟꯅ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯃꯤꯒꯤꯗꯤ ꯌꯦꯡꯉꯤ ꯀꯩꯅꯣ ꯇꯧꯔꯤ ꯃꯥꯅꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯈꯜꯂꯨꯗꯦ ꯍꯥꯡꯒꯦ ꯀꯥꯏꯅ ꯑꯗꯨꯅꯤ ꯑꯗꯨ ꯁꯨꯖꯤꯇꯥ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏ ꯃꯤꯗ ꯄꯥꯎ ꯄꯤꯒꯦ ꯑꯣꯀꯦ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯩ ꯃꯤꯇꯩ ꯃꯆꯥꯁꯦ ꯑꯌꯥꯝꯕ ꯂꯥꯛꯇꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯥꯛꯏꯑꯕ ꯃꯅꯤꯄꯨꯔꯒꯤꯁꯨ ꯋꯥꯠꯂꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯌꯥꯝ ꯂꯩꯇꯦ ꯑꯩ ꯍꯥꯟꯅꯈꯛ ꯑꯦꯔꯣꯅꯣꯇꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯣꯔꯁ ꯍꯥꯏꯗꯨꯒꯗꯤ ꯆꯠꯈꯤꯑꯕ ꯑꯗ MBBS ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯔꯛꯄꯗꯅꯦ ꯀꯩꯅꯣ ꯂꯥꯛꯏ ꯀꯩ ꯍꯥꯏ ꯃꯄꯥꯟ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯇ꯭ꯔꯥꯏꯞꯁꯇꯣ ꯅꯥꯒꯥ ꯀꯨꯀꯤ ꯄꯥꯏꯇꯦ ꯁꯤꯝꯇꯦ ꯃꯤꯖꯣ ꯃꯣꯏ ꯑꯁꯤꯅ ꯑꯦꯗꯃꯤꯁꯟ ꯂꯧꯕ ꯍꯦꯜꯂꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥꯅ ꯋꯥꯠꯂꯤꯑꯕ ꯂꯧꯕꯁꯦ ꯑꯗꯨꯅꯤ ꯈꯪꯗꯦ ꯃꯣꯏ ꯃꯄꯥꯟ ꯆꯠꯄꯗ ꯑꯩꯗꯤ ꯍꯅꯨꯕ ꯍꯅꯨꯕꯤꯒꯇꯅꯤ ꯂꯣꯏꯅꯔꯤꯁꯦ ꯑꯩꯁꯨꯅꯤꯅꯦ ꯑꯍꯟ ꯑꯣꯏꯕꯁꯦ ꯑꯩꯁꯨ ꯁꯨꯝ ꯂꯣꯏꯅꯩꯅꯦ ꯑꯩꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯒꯅꯦ ꯃꯤ ꯑꯍꯟꯒꯇꯅꯤ ꯑꯩꯁꯨ ꯌꯥꯝ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯃꯦꯛꯁꯤꯃꯝ ꯃꯤ ꯂꯩꯔꯤꯁꯦ ꯈꯨꯟꯒꯤ ꯃꯥꯟꯗꯣ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯁꯨꯖꯤꯇꯥ ꯒꯨꯋꯥꯍꯥꯇꯤ ꯀꯥꯏꯗꯅꯣ ꯑꯣ ꯑꯩꯁꯦ ꯒꯨꯋꯥꯍꯥꯇꯤ ꯒꯅꯦꯁ ꯃꯟꯗꯤꯔꯒꯤ ꯃꯅꯥꯛꯇ ꯖꯣꯇꯤꯌꯥ ꯍꯥꯏꯗꯨꯒꯅꯤ
ꯆꯦꯗꯤ ꯑꯍꯟꯒꯅ ꯂꯣꯏꯅꯩ ꯃꯣꯏꯗꯒꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯂꯧꯁꯤꯜꯂꯤ ꯃꯣꯏꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯈꯪꯕ ꯅꯣꯠ ꯑꯣꯟꯂꯤ ꯂꯥꯏꯔꯤꯛ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯀꯜꯆꯔꯒꯤꯁꯨ ꯂꯩꯇ꯭ꯔꯅꯦ ꯃꯣꯏꯗꯤ ꯇꯝꯁꯤꯟꯕꯁꯨ ꯐꯩ ꯖꯍꯥ ꯃꯆꯥ ꯃꯆꯥ ꯑꯅꯥ ꯑꯌꯦꯛꯀꯤꯁꯨꯅꯦ ꯑꯩꯈꯣꯏ ꯂꯣꯛ ꯑꯔꯨꯝ ꯇꯧꯔꯦ ꯑꯃ ꯇꯧꯔꯦ ꯃꯣꯏꯒꯤ ꯍꯤꯗꯥꯛꯇꯨꯁꯨ ꯃꯣꯏꯗꯒꯤ ꯁꯖꯦꯁꯟ ꯂꯧꯔꯒ ꯍꯦꯟꯅ ꯀꯥꯟꯅꯩꯌꯦꯕ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯆꯠꯇꯕꯤꯗ ꯌꯨꯝꯗ ꯁꯨꯝ ꯑꯩꯅꯁꯨ ꯃꯌꯥꯝ ꯕꯨꯒꯨꯇꯤꯒꯤ ꯇꯦꯕ꯭ꯂꯦꯠꯀꯗꯣ ꯁꯤꯃꯤꯗꯣ ꯑꯍꯟꯗꯒꯤ ꯇꯝꯃꯛꯄ ꯉꯥꯛꯇꯅꯦ ꯈꯪꯕ꯭ꯔꯣ ꯑꯣ ꯑꯗꯨꯗꯤ ꯅꯛꯑꯦ ꯍꯥꯏꯗꯤ ꯈꯝꯕ ꯆꯦ ꯒꯨꯋꯥꯍꯥꯇꯤ ꯂꯥꯛꯂꯗꯤ ꯍꯥꯏꯔꯛꯀꯦ ꯊꯦꯡꯅꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯂꯥꯛꯑꯣ ꯃꯣꯁ ꯋꯦꯜꯀꯝ ꯅꯪ ꯂꯥꯛꯇꯣꯏꯁꯦ ꯀꯔꯤ ꯃꯇꯝꯗ ꯂꯥꯛꯇꯣꯏꯕ ꯑꯩ ꯃꯦꯅꯤꯀꯣ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯍꯣꯏ ꯂꯥꯛꯎ ꯂꯥꯛꯎ ꯌꯨꯝꯗꯅꯁꯨ ꯑꯣꯐꯤꯁꯇ ꯀꯗꯥꯏꯗꯅꯣ ꯊꯦꯡꯅꯁꯤ ꯆꯥꯔꯒ ꯐꯦꯡꯁꯦ ꯑꯣ ꯑꯗꯨꯗꯤ ꯅꯛꯀꯦ ꯅꯛꯏ ꯑꯩꯒꯤ ꯒꯨꯋꯥꯍꯥꯇꯤꯅ ꯈꯥꯅꯥꯄꯔꯥꯗꯩ ꯂꯥꯛꯑꯗꯤ ꯃꯤ ꯂꯩ ꯆꯥꯔꯒ ꯄꯦꯟꯖꯩ ꯁꯤꯁꯇꯔꯁꯦ ꯅꯣꯏꯒꯤ ꯃꯤ ꯀꯅꯥꯅꯣꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯔꯤꯂꯦꯇꯤꯚꯁꯀ ꯑꯣꯀꯦ ꯈꯝꯕ ꯑꯩ ꯑꯦꯐ.ꯕꯤꯗ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯀꯦ ꯄꯥꯎ ꯐꯥꯎꯅꯁꯤ ꯍꯧꯖꯤꯛ ꯂꯩꯇꯦ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯍꯥꯏꯔꯛꯀꯦ ꯑꯣꯀꯦ ꯑꯣꯀꯦ ꯀꯣꯟꯁꯝ ꯔꯣꯃꯤꯆꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯣꯟꯁꯝ ꯃꯣꯁ ꯋꯦꯜꯀꯝ ꯂꯥꯛꯑꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯒꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯑꯗꯨꯅꯤ ꯈꯝꯕ ꯑꯣꯀꯦ ꯍꯣꯏꯅꯦ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯑꯒ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯑꯁꯨ ꯑꯃꯨꯛꯇꯪ ꯂꯣꯏ ꯎꯅꯁꯤꯅꯦ ꯂꯣꯏ ꯃꯤ ꯃꯌꯥꯝꯁꯦ ꯑꯩ ꯈꯪꯅꯅꯤꯡꯉꯦꯕ ꯃꯁꯛꯇꯣ ꯎꯅꯤꯡꯉꯤ ꯑꯠꯆꯥ ꯆꯦꯁꯦ ꯖꯨꯝ ꯀꯥꯏꯒꯤꯅꯣ ꯑꯗꯣ ꯀꯣꯟꯁꯝ ꯔꯣꯅꯤ ꯀꯣꯟꯁꯝ ꯔꯣꯃꯤ ꯑꯩꯕꯨꯗꯤ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯗꯅꯤ ꯄꯔꯃꯅꯦꯟ ꯒꯨꯋꯥꯍꯥꯇꯤꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯀꯣꯟꯁꯝ ꯔꯣꯃꯤꯗꯤ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯃꯤꯕꯨꯗꯨ ꯂꯩ ꯑꯗꯣ ꯆꯠꯄꯗꯨ ꯇꯣꯏꯅ ꯃꯊꯧ ꯇꯥꯕꯗ ꯂꯥꯛꯀꯦ ꯑꯠꯆꯥ ꯃꯤꯕꯨꯗꯤ ꯂꯩ ꯍꯥꯏꯌꯦ ꯑꯣꯀꯦ ꯍꯦꯜꯂꯣ ꯁꯨꯖꯤꯇꯥ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯏꯔꯦ ꯑꯠꯆꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯛꯄꯤꯕꯒꯤ ꯅꯤꯇꯥ ꯑꯩꯒꯤ ꯀꯩꯅꯣꯗ ꯂꯥꯏꯐꯇ ꯉꯁꯤ ꯐꯥꯔꯁ ꯇꯥꯏꯝ ꯊꯥꯔꯤꯅꯤ ꯆꯦ ꯑꯩꯗꯤ ꯁꯛ ꯊꯤꯀꯣ ꯔꯤꯌꯦꯜꯗ ꯊꯦꯡꯅꯔꯗꯤ ꯆꯦ ꯍꯧꯅ ꯆꯦꯟꯈ꯭ꯔꯅꯤ ꯈꯪꯉꯦ ꯀꯌꯥꯝ ꯊꯤꯔꯝꯗꯣꯏꯅꯣ ꯈꯪꯕ ꯅꯨꯄꯤ ꯑꯣꯏꯗꯤ ꯆꯦꯛꯁꯤꯟ ꯈꯣꯠꯆꯟꯅ ꯇꯧꯔꯤ ꯍꯥꯏꯒꯅꯤ ꯁꯦꯝꯗꯣꯛꯄꯗ ꯄꯥꯔꯂꯔ ꯆꯪꯕꯗ ꯌꯥꯝ ꯆꯦꯟꯖ ꯑꯣꯏꯅꯤ ꯍꯥꯏꯅꯤ ꯕꯠ ꯅꯪꯗꯤ ꯅꯨꯄꯥꯅꯤꯅ ꯅꯪꯒꯤꯗꯤ ꯔꯤꯌꯦꯜ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯂꯩꯔꯦꯕ ꯃꯁꯛꯇꯣ ꯑꯩ ꯎꯔꯦ ꯆꯦ ꯑꯩ ꯕꯥꯃꯂꯨꯒ꯭ꯔꯥꯝꯒꯤꯅꯤ ꯕꯥꯃꯜ ꯑꯠꯆꯥ ꯅꯪ ꯁꯤꯜꯆꯔ ꯀꯁꯥꯔꯒꯤꯅꯤꯀꯣ ꯔꯣꯃꯤ ꯑꯠꯆꯥ ꯃꯥꯂꯨꯒ꯭ꯔꯥꯝ ꯑꯠꯆꯥ ꯃꯥꯂꯨꯒ꯭ꯔꯥꯝ ꯑꯩꯒꯤ ꯅꯦꯅꯦ ꯂꯩꯔꯤꯕꯣ ꯂꯩꯔꯤ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯒꯤ ꯃꯤꯡꯗꯣ ꯍꯥꯏꯕꯤꯔꯝꯃꯨ ꯑꯠꯆꯥ ꯕꯤꯁꯨꯖꯤꯠꯅ ꯍꯥꯏ ꯑꯁꯤꯁꯨ ꯑꯩꯒꯤ ꯀꯩꯅꯣꯅꯤ ꯏꯎꯄꯥ ꯅꯨꯄꯥꯅꯤ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯆꯥꯔꯒ ꯄꯦꯟꯖꯩꯒꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯔꯤ ꯍꯥꯏꯅ ꯈꯪꯅꯤꯡꯉꯤ ꯑꯁ ꯅꯦꯅꯦ ꯀꯧꯔꯛꯏꯌꯦ ꯀꯩꯅꯣꯗ ꯈꯝꯕꯅ ꯕꯥꯜ ꯃꯥꯔꯕꯅꯤ ꯑꯠꯆꯥ ꯔꯣꯃꯣ ꯐꯖꯕꯅꯤ ꯕꯣ ꯐꯖꯕꯅꯤ ꯑꯠꯆꯥ ꯆꯦ ꯑꯣꯀꯦ ꯆꯦꯁꯨ ꯑꯠꯆꯥ ꯁꯛꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥ ꯈꯝꯕꯅ ꯏꯁꯃꯥ ꯃꯁꯛ ꯊꯤ ꯀꯥꯏ ꯃꯥꯗꯤ ꯌꯥꯝ ꯐꯖꯩ ꯑꯩꯁ ꯅꯦꯅꯦ ꯅꯨꯡꯁꯤꯕꯤꯒ ꯍꯥꯏꯈꯔꯦ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯤ ꯀꯟꯅ ꯑꯩ ꯁꯛ ꯊꯤꯅꯦꯅꯦ ꯑꯩꯁ ꯊꯤꯗꯦ ꯍꯥꯏꯕꯁꯦ ꯈꯝꯕꯕꯨ ꯃꯁꯛ ꯊꯤꯕ꯭ꯔꯥꯅꯦ ꯈꯝꯕꯕꯨ ꯃꯁꯛ ꯊꯤꯕ꯭ꯔꯥ ꯊꯤꯗꯦ ꯏꯕꯨꯡꯉꯣ ꯅꯒꯨꯟꯗꯨꯅꯤ ꯃꯁꯛꯇꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯒꯨꯟ ꯆꯦꯟꯕ ꯑꯣꯏꯁꯨ ꯑꯣꯏꯔꯤꯅ ꯑꯩꯈꯣꯏ ꯊꯥꯏꯅ ꯃꯤ ꯍꯤꯁꯇ꯭ꯔꯤꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯝꯕ ꯍꯥꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯃꯥꯖꯤꯕꯨꯔ ꯔꯍꯃꯥꯟ ꯍꯦꯜꯂꯣ ꯑꯣꯀꯦ ꯍꯦꯜꯂꯣ ꯑꯣ ꯑꯩꯒꯤ ꯅꯦꯅꯦ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯀꯔꯝꯕ ꯂꯩꯀꯣꯜꯗ ꯂꯩꯔꯤꯅꯣ ꯒꯨꯋꯥꯍꯥꯇꯤꯗꯅꯤ ꯒꯨꯋꯥꯍꯥꯇꯤ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤꯗ ꯂꯩꯔꯤꯌꯦ ꯑꯩꯁꯦ ꯕꯣꯝꯕꯦꯗ ꯏꯆꯥꯁꯤꯡ ꯂꯩꯌꯦ ꯄꯨꯅꯦꯗ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯕ ꯆꯠꯂꯅꯤ ꯑꯩ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯁꯤꯒ ꯀꯣꯏꯔꯛꯄꯅꯤꯗ ꯕꯤꯁ꯭ꯋꯖꯤꯠ ꯃꯤꯡ ꯌꯥꯝꯃꯦ ꯍꯥꯏꯕ ꯆꯥꯔꯒ ꯄꯦꯟꯖꯩꯅ ꯌꯥꯝꯃꯤ ꯃꯃꯤꯡꯁꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯌꯥꯝ ꯀꯃꯟ ꯑꯣꯏꯕꯅꯤ ꯑꯗ ꯃꯁꯤꯅ ꯂꯪꯀꯥꯒꯤꯅꯤ ꯃꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒ ꯄꯥꯏꯗꯕꯅꯤ ꯃꯤꯗ ꯁꯨꯝ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯇꯅꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡꯉꯤ ꯐꯦꯁꯕꯨꯛꯇꯁꯨ ꯌꯦꯡꯉꯤ ꯑꯗꯣ ꯑꯩꯉꯣꯟꯗꯒꯁꯨ ꯐꯣꯔꯋꯥꯔꯗ ꯇꯧꯔꯛꯄꯅꯤ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕꯅꯤ ꯑꯗꯣ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯅꯦ ꯌꯦꯡꯒꯅꯤ ꯕꯤꯁꯨꯖꯤꯠ ꯃꯤꯡ ꯌꯥꯝꯃꯦ ꯅꯦꯅꯦ ꯀꯩ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯣ ꯆꯥꯅꯕꯩ ꯄꯣꯠ ꯊꯥꯔꯛꯀꯦ ꯖꯤꯄꯦꯗ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯗꯨꯅ ꯄꯦꯜꯂꯦ ꯍꯥꯏꯗ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯗꯨꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯩ ꯆꯥꯕ ꯊꯛꯄ ꯀꯔꯤꯝ ꯄꯥꯝꯗꯦ
ꯅꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨꯅ ꯑꯩ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯖꯒꯦ ꯕꯤꯁ꯭ꯋꯖꯤꯠ ꯍꯣꯏ ꯑꯣꯔꯤꯖꯤꯅꯦꯜꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯀꯥꯏ ꯕꯤꯁ꯭ꯋꯖꯤꯠꯅ ꯃꯃꯤꯡ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯆꯥꯔꯒ ꯄꯦꯟꯖꯩꯌꯦ ꯃꯅꯨꯡ ꯅꯨꯡꯁꯤ ꯏꯕꯨꯡꯉꯣ ꯋꯥ ꯑꯃ ꯍꯥꯏꯔꯛꯏꯗꯣ ꯍꯥꯏꯒꯦ ꯆꯦ ꯁꯨꯖꯤꯇꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯪꯕ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ ꯑꯣ ꯕꯤꯁ꯭ꯋꯖꯤꯠ ꯍꯦꯜꯂꯣꯒ ꯍꯥꯏ ꯀꯩꯅꯣ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯅ ꯆꯦ ꯅꯤꯇꯥ ꯀꯩꯅꯣꯗꯨ ꯃꯥ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕꯅꯤ ꯕꯤꯁ꯭ꯋꯖꯤꯠ ꯃꯣꯏꯁꯤꯁꯨ ꯀꯁꯥꯔꯒꯤꯅꯤ ꯂꯂꯥ ꯁꯣꯟꯒꯤ ꯑꯗꯣ ꯍꯦꯜꯂꯣ ꯇꯧꯈ꯭ꯔꯦ ꯃꯉꯣꯟꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯕ꯭ꯂꯨ ꯄꯤꯕ ꯍꯩꯇꯦ ꯀꯃꯥꯏꯅ ꯇꯧꯅ ꯕ꯭ꯂꯨꯁꯦ ꯄꯤꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯔꯨꯍꯤꯅꯥ ꯁꯤꯡꯍ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯛꯑꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯧꯖꯤꯛ ꯔꯨꯍꯤꯅꯥ ꯁꯤꯡꯍ ꯚꯦꯔꯤ ꯚꯦꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯣꯁ ꯋꯦꯜꯀꯝ ꯑꯩꯒꯤ ꯀꯩꯅꯣ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤ ꯑꯗꯨꯒ ꯆꯥꯔꯒ ꯄꯦꯟꯖꯩ ꯕꯤꯁ꯭ꯋꯖꯤꯠ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯤꯡꯅꯤ ꯂꯥꯛꯂꯤꯁꯦ ꯑꯩꯒꯤ ꯔꯤꯌꯦꯜ ꯃꯤꯡꯗꯤ ꯕꯤꯖꯣꯌꯥ ꯀꯧꯋꯦ ꯑꯠꯆꯥ ꯕꯤꯁ꯭ꯋꯖꯤꯠ ꯆꯥꯔꯒ ꯄꯦꯟꯖꯩꯁꯦ ꯕꯤꯖꯣꯌꯥ ꯀꯧꯋꯦ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯣꯔꯤꯖꯤꯅꯦꯜ ꯃꯃꯤꯡꯗꯣ ꯑꯁꯤꯒꯤꯅ ꯆꯦꯅꯦꯜꯁꯤꯒ ꯆꯥꯔꯒ ꯄꯦꯟꯖꯩ ꯍꯥꯏꯅ ꯃꯅꯦ ꯊꯣꯜꯂꯤꯅꯤ ꯍꯦꯜꯂꯣ ꯅꯤꯇꯥꯖꯤ ꯅꯤꯇꯥꯖꯤ ꯑꯗꯣ ꯃꯤꯇꯩꯅꯤ ꯃꯤꯇꯩ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯁꯦ ꯃꯤꯇꯩ ꯅꯨꯄꯤꯅꯤ ꯑꯗ ꯈꯝꯕꯩ ꯅꯦꯅꯦ ꯑꯅꯥ ꯑꯌꯦꯛꯇ ꯌꯥꯎꯗꯕ ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯃꯄꯨꯒꯤ ꯃꯐꯝꯗ ꯑꯩꯁꯨ ꯅꯦꯅꯦ ꯆꯦ ꯁꯨꯖꯤꯇꯥꯗꯃꯛꯇ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯅꯤꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯛꯏ ꯏꯔꯛꯏꯁꯦ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯨ ꯅꯪꯁꯨ ꯐꯨꯜ ꯑꯣꯐ ꯕ꯭ꯂꯦꯁꯤꯡꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯆꯥꯔꯒ ꯄꯦꯟꯖꯩ ꯕꯤꯁ꯭ꯋꯖꯤꯠ ꯎꯔꯕꯣ ꯕꯤꯁ꯭ꯋꯖꯤꯠ ꯎꯔꯕꯣ ꯆꯥꯔꯒ ꯄꯦꯟꯖꯤ ꯍꯥꯏꯔꯦ ꯕꯤꯁ꯭ꯋꯖꯤꯠ ꯎꯔꯕ ꯍꯥꯏꯅ 7 ꯈꯛ ꯃꯤꯗꯤ ꯂꯩꯔꯤ ꯑꯗꯣ ꯂꯣꯏꯅꯃꯛꯇꯤ ꯀꯣꯃꯦꯟꯁ ꯄ꯭ꯂꯤꯖ ꯀꯣꯃꯦꯟ ꯇꯧꯔꯣ ꯑꯗꯣ ꯑꯩ ꯈꯪꯒꯅꯤ ꯑꯗꯣ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯀꯅꯥ ꯀꯅꯥꯅ ꯂꯥꯏꯛ ꯇꯧꯗꯦ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩꯅꯣ ꯊꯦꯡꯛ ꯌꯨ ꯆꯦ ꯕꯤꯖꯌꯥ ꯑꯠꯆꯥ ꯆꯥꯔꯒ ꯄꯦꯟꯖꯩꯒꯤꯅꯦ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏ ꯅꯨꯡꯉꯥꯏꯕꯅꯤ ꯌꯦꯡꯉꯣ ꯕꯤꯁ꯭ꯋꯖꯤꯠ ꯈꯪꯉꯕꯗꯤ ꯌꯦꯡꯉꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯍꯧꯖꯤꯛ ꯈꯝꯕ ꯑꯦꯛꯄꯝꯒꯤꯁꯨ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯂꯣꯏꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯕꯅꯦ ꯅꯪ ꯌꯦꯡꯉꯁꯦ ꯃꯤ ꯈꯪꯅꯕꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯀꯁꯥꯔ ꯁꯣꯝꯒꯤ ꯃꯦꯛꯁꯤꯃꯝꯅꯦꯕ ꯑꯩꯕꯨꯗꯤ ꯕꯤꯁ꯭ꯋꯖꯤꯠꯅ ꯍꯦꯜꯂꯤ ꯀꯁꯥꯔꯁꯤ ꯆꯠꯂꯨꯕ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ 7 ꯂꯥꯏꯛ ꯇꯧꯕ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯅ ꯍꯣꯏ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯋꯦꯜꯀꯝ ꯕꯤꯁ꯭ꯋꯖꯤꯠ ꯑꯗꯨꯅꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯕꯣꯛꯈꯣꯏꯁꯨ ꯆꯦꯡꯃꯤꯟ ꯀꯥꯏꯒꯤꯅꯣꯕ ꯑꯩꯈꯣꯏ ꯄꯥ ꯄꯣꯛꯄ ꯃꯕꯣꯛꯇꯣ ꯆꯦꯡꯃꯤꯟꯒꯤꯅꯤ ꯑꯃ ꯑꯩꯈꯣꯏ ꯄꯨꯕꯣꯛꯈꯣꯏꯁꯨ ꯂꯣꯏ ꯖꯥꯔꯤ ꯕꯣꯟꯁꯣꯟꯒꯤꯅꯤ ꯑꯗꯣ ꯑꯗꯣꯝ ꯁꯥꯏꯠꯀꯤ ꯃꯤꯗꯤ ꯁꯨꯝ ꯈꯪꯅꯔꯅꯤꯕ ꯀꯩꯅꯣꯅ ꯕꯤꯁ꯭ꯋꯖꯤꯠꯅ ꯁꯣꯝ ꯁꯥꯏꯠꯇꯤ ꯆꯠꯂꯨꯔꯕꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯆꯠꯂꯨꯔꯦ ꯙꯣꯂꯥꯏꯒꯗꯣ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯪꯉꯕ ꯀꯩꯅꯣ ꯈꯝꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯣꯏ ꯙꯣꯂꯥꯏ ꯆꯠꯂꯨꯔꯦ ꯅꯪꯅ ꯈꯝꯕꯁꯦ ꯙꯣꯂꯥꯏꯒꯤꯔꯣ ꯕꯥꯝꯄꯨꯔ ꯀꯩꯅꯣꯝ ꯍꯥꯏ ꯕꯥꯝ ꯔꯥꯝꯄꯨꯔ ꯍꯥꯏꯕꯅꯦ ꯆꯦ ꯁꯨꯖꯤꯠ ꯑꯗꯣꯝꯗꯗꯤ ꯆꯠꯇ꯭ꯔꯤꯗ ꯑꯣ ꯅꯛꯅꯔꯦ ꯌꯥꯏ ꯄꯣꯁ ꯑꯣꯐꯤꯁ ꯙꯣꯂꯥꯏ ꯇꯥꯏ ꯈꯝꯕꯅ ꯏꯔꯛꯏꯕ ꯁꯄꯣꯔꯠ ꯆꯥꯔꯒ ꯄꯦꯟꯖꯩ ꯕꯤꯁ꯭ꯋꯖꯤꯠ ꯁꯄꯣꯔꯠ ꯈꯝꯕꯅ ꯏꯔꯤꯕ ꯆꯦ ꯁꯨꯖꯤꯇ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯃꯤꯗꯨꯒꯤ ꯃꯤꯡꯗꯨꯒ ꯇꯤꯛ ꯇꯧꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯣꯗꯔꯦꯇꯔ ꯍꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯂꯥꯁ ꯁꯦꯀꯦꯟ ꯋꯥꯟ ꯁ꯭ꯇꯦꯟꯗꯔꯠ ꯃꯣꯗꯔꯦꯠꯇꯨꯒ ꯅꯝꯂꯨ ꯑꯁꯨꯝ ꯌꯥꯔꯅꯤ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧ ꯍꯧꯖꯤꯛ ꯑꯩ ꯈꯪꯗꯕꯗꯣ ꯍꯥꯏꯔꯛꯀꯦ ꯑꯣꯀꯦ ꯑꯩꯁꯨ ꯆꯦꯡꯕꯤꯜ ꯅꯤꯉꯣꯜꯅꯦ ꯑꯌꯥ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯁꯨ ꯆꯦꯡꯕꯤꯜꯒꯤꯅꯤ ꯍꯥꯏꯅꯦ ꯍꯤꯖꯝꯅꯤ ꯑꯩꯈꯣꯏ ꯕꯣꯛꯈꯣꯏꯗꯣ ꯑꯆꯥꯔꯄꯦꯟ ꯁꯨꯖꯤꯇꯥ FB ꯗ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯣꯀꯦ FB ꯍꯥꯏꯗꯤ ꯑꯣꯀꯦ ꯐꯦꯁꯕꯨꯛꯇ ꯍꯣꯏ ꯑꯩꯒꯤ ꯁꯨꯖꯤꯇꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤ ꯈꯝꯕꯩꯕ ꯅꯦꯅꯦ ꯂꯥꯛꯀꯣ ꯑꯩꯈꯣꯏꯗ ꯂꯩꯁꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗ ꯂꯩꯁꯤ ꯃꯥꯏꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩ ꯃꯗꯨꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯒꯦ ꯇꯧꯔꯤ ꯈꯝꯕ ꯃꯃꯤꯡꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯑꯩ ꯆꯥꯔꯒ ꯄꯦꯟꯖꯩꯗ ꯇ꯭ꯔꯥꯏ ꯇꯧꯁꯤꯟꯒꯦꯀꯣ ꯈꯝꯕꯅ ꯍꯥꯏꯔꯛꯄꯁꯦ ꯇ꯭ꯔꯤꯛ ꯀꯩꯅꯣ ꯇꯧꯔꯒ ꯇ꯭ꯔꯤꯛ ꯇꯧꯔꯒ ꯇꯤꯛ ꯇꯧꯔꯒ add as moderator then standard moderator देगा Charib is now a standard moderator for your channel अच्छा ओ दो कलर दी ब्लू लागट्री चारगा पेंजर is now a standard moderator for your channel हायरे ने खंबा मने तौरे नंग हायबगी मतुंग इन्ना अदु लोगा yes चारगा पेंजर लाए thank you कꯩꯅꯣꯒꯤ ꯈꯝꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯥꯔꯒ ꯄꯦꯟꯖꯩꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯍꯧꯖꯤꯛ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩ ꯅꯉꯣꯟꯗꯁꯨ ꯄꯤꯔꯛꯑꯒꯦ ꯌꯦꯁ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯇꯥꯛꯄꯤꯕꯒꯤ
ꯀꯩꯅꯣꯗꯣ ꯑꯁꯤ ꯕ꯭ꯂꯨ ꯄꯤꯔꯗꯤꯅꯦ ꯃꯣꯏꯅ ꯃꯤꯒꯤ ꯆꯠꯂꯒꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯥꯅꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯗꯥꯏꯔꯦꯛꯅꯦ ꯀꯩꯅꯣꯗ ꯆꯠꯄ ꯌꯥꯅꯦꯕ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯌꯦꯡꯕ ꯌꯥꯅꯤ ꯚꯤꯗꯤꯑꯣꯗꯨꯒ ꯆꯪꯕ ꯉꯝꯕꯅꯤ now is standard model khamba FM is now is standard model Anita production this ipirage kai chakhre Anita production chakhra bacha add as moderator standard moderator Nita is now a standard moderator ata Nita production lady ek bar amuka keno pirowa comment anka iro do blue la ava jinge yes yes la hey re lo fan ki la haji bisuji ki disappear me di 7 khak le but here jenghali se Nita production ga khamba ga ani chara ga penje ga biswajit ka mi mari khatang na comments pi le ati di kesumbu irakte kana kana le ge 7 khak mi le 7 khak na like to re like acha ha la support okay thank you mayam punna khoi support to minasi khoi masin ta support to na di ngaite mi atop gi blog ta chalu raga ne moi assamese khangde bengali hindi sigu ma chalu ga di hoi for the time moi ngatang gi like to ni subscribe ko na lo thok pra jing direct na jam interest pi ro eba adu khamba ek pam che sujita khangdaba mi da blue tick pinu okay khangdaba mi da ene blue tick se pi di ke dore acha okay khamba full supporter thank you Nita production sujita khangna daba mi da blue pi ganu acha piru no hoi he nei pi ro noi ni na akhoi masen di ko ire na khangna ba du ge na nungai ba ja na thak thak piru re kai asige su khara keno le bara ne profit ya loss mane kari keno oya ba maki keno se ꯃꯣꯏꯅ ꯈꯪꯅꯤꯡꯉꯤ result khangning do kai ye ona mina dune blue piro ka haineri do kharana di subscribe to nabagini ko mi atopada ai di du khangi ai na engon da blue piro do mane smai ai mi gi like ta changaga mi ama lairamadi aduga changaga mana subscribe to nabagi haina ba aina mogi channel da direct entry to nabagi haina ai blue piro hayaba adumai to nari tawri da aina puri karibu ori ba khangdene kadi oni amtang haibiro kana no akhangba maki keno se ꯃꯥꯒꯤ ꯃꯔꯝ ꯈꯔ ꯇꯥꯛꯄꯤꯌꯣ reason yamna lay blue asigi power kona haige wari leiche aina loina hairakani okay khamba khara asigumba haina ai totally zero ni bo akhangba expert sina kari tawrige hai aisu yamna khangde kari tawrage hai acha aisu yamna khangde okay aro doi noi chalam dai dasne blue do lothok pa tai na natra kana na chattore du de engonda hairamo do ai blue sina kamai lothoi aisu yam khangde suji acha khangde to khamba amta hairo blue lothok pa sina nai kamai to do ba se maming da namaga remove to do ra na chalam dai da amtang hairamo do kamai to ri na nata YouTube na kathatli ro acha hoine khamba che jam khangbani ne chara phe nei na haiwa aduni kamai to na mi che chalam dai da ama chakhare kana no chakhare ko chatti mang de blue do aina lo thu ura di phaba ama tho khare chara ke support support thank you chara ke page my support to minasi che sujita ai khamba YouTube से 5 years mang de research torokpani rule and regulations jamna lay video hablagata yade che okay khaba thank you for your kind information 5 years tagi ma kuire na nang di torokba Nita production khangna ba sing se leirasu kaide okay kintu chalam da ani ung kha jahare mi manga khatang leiri je chalam dai da hairam madi aisu remove se kamai tori doi khamba ek bar hairo bana blue se kamai lo thoi blue color se
लोई चखरे मरी खंबा एक पम यारे यारे हेरे ब्लू लाए ब्लू बिस्वजीत सुपीबने बिस्वजीत लेदी इरोदो ऐ जेंगे करी हाइगे मा फलाव चखर माने मरी खतंग आइरे खंगबसिंग से लेरसु काइदे अच्छा नीता प्रोडक्शन हाइदे तो चलम दाइदा ऐ चलगे तंग हाइरमदि ऐसु खंगनी ना de khara haibiramo do de su blue se kamai lutho yena khange nangi da yati da share tawraga narsan yengo mane share nasana ji tawraga narsan yengo khamba chak charago kham che blue se khangdaba mi da pinu blue se mi dugi ming duga amuk namlaga remove as a moderator namu अच्छा blue remove as a moderator namu remove as a अच्छा ममिंग de namaga remove as a moderator bisudi je chakara mane hairam dra mane hairam je ma le de bisudi le de ank keno piroba ank try to jinge khoi ma gi de so je ai di remove to na yengo okay ai to jinge kon interpretation jinge ai so asi ori remove as standard moderator Nita is no longer as standard acha do re no longer do huji ne Nita production keno to roba ek keno kha iro do comment to aina remove ti to hore comment ang khak tang de piro ne chara ga pinji de mo ai remove to jinge okay is no longer standard model okay remove ore acha asmai oina ri bore chara ga pinji de so ito re hei re doi acha ai khamba da so to jing ga doi ai hei re huji du na nungai re aje mi tawraga hei hai do se tawdana le remadi ai kisum hei ro ba nang su kai ngong kha message ro ai jinge duga ai keno to ge se remove to wa jai ja de do yam chakre no shares tawraga YT gi maram loina khangani sujita shares tawraga hadi share okay nita pros okay shares tawraga hai se share tawraga hai ra ai gyan ta dre charaga penje kaino hai se loi khangani hai se YT gi maram da loina khangani support super okay hoi hoi hi so live la kani look like sure mi ahum khatang leire kana bu leiriba mi ahum khatang leire kana bu leiriba unavailable hello ra hai ra ama ivadi unda pinje kari mathil to dori nita production di kari chai pinje kari mathil to dori nita production di kari chai pinje kari mathil to dori nita na ne pinje kari mathil to dori ne na bi devi la अच्छा अखोई माँ ने ना भी देवी अखोई माँ से ने फम ना ने मयाम की ने नीता प्रोडक्शन की सुजी केनो के है वीडियोस कसार की केनो जिंग दो मी बुद्धि हम तक खंगना दे नॉइ सिंजू का मयाम चादर ने नंगाई ना जी ये दो ग्रुप तो नुपी मयाम ना चावदो दो नंगाई चादरी चेनीता ꯑꯩꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯗꯤ ꯑꯩꯁꯨ ꯅꯣꯡꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯋꯥ ꯈꯝꯕꯁꯦ ꯌꯥꯝ ꯐꯖ ꯃꯤꯇꯩ ꯉꯥꯡꯉꯤꯅꯦ ꯌꯥꯊꯦꯜ ꯊꯧꯗꯣꯔꯤ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯒꯅꯤ ꯉꯁꯤꯗꯤ ꯁꯔꯁꯇꯤ ꯁꯣꯔꯒ ꯍꯥꯏꯕꯅꯤ ꯁꯨꯖꯤ ओके अच्छा अच्छा अच्छा
सर्च तौरगा हाँ हाँ सर्च तौरगा येंगे आइसु से सुजिता यारबो हाइजे कई लोसलसी हाइरो अꯩꯗ ब्लू लेरमद्रे हाँ नंगोंदसु अइना ट्राई तौबनी लौथोकबा हैरबा आइना खंबा अइना सपोर्ट तौबा कुइरे मानी अइदि रे नीतास प्रोडक्शन ना खंबादा सपोर्ट तौबा उइना वीडियो खरादा चे नीता विजया एंड खंबा नोय अहुम सपोर्ट तौखरबनी ओ बिसोजी थाइ थोकिदो नोय सपोर्ट तौनबगिनी ने हाय ए बिसोजी तेसु ब्लू से लथोगे को ओ थम्मो हाइरो खंबादसु थम्बीगे ngатang tham natraga kaino chatninga ba khamba je chatninga ba bisoji ta bru thagi kaino ma khamba je kuira ma ne do ki chatninga ma ne niwa devi se kanano ai khangde kana yaus iba mane che nita horen 7 p.m. live lakpiyo sangaga che nita lakchagani khamba charaga penji mobile hang kana याउद्रे इबा खंगरे हाई से मोबाइल से नीवा देवी हाय हेलो नीवा देवी सिटी मिटे होरनी जब नुंगाइरेगी अहानबा लाइव तौबसिया लाक्पीबगी थैंक यू विश्वजीत नलोत नक्ता सब तौखरबनी अदुगा खंबा एक पम चे सुजिता ब्लू एखोइदगी रिमूव तौनु एखोइदा सुम ओके ओके एदी तौरसु तौदसु हजि नोय खंगनरबने अइगोंदा जस्ट ताकना बेरे खलुरे तौबीगे निने ले हां अखोय केनो ले मा लेरी खंबा ए पिरके को स्टैंडर्ड मॉडरेटर खंबा एक पर मिस नाव स्टैंडर्ड मॉडरेटर ऑफ ये चैनल है ने लेरी मा अदो मा नंग सु इरो ने केनो खा खंबा नंग लेरी बो हाइना हंगे जी हाय हाइना दि हाइरमगा नंग हाइगा तारोइने इबा लागिनी दुसिया चेक इलोइने योगो ये जाम कनो तो स्पेलिंग का सोई गिनी मा इबनी कोइद्री व्हाट्सएप ता चैटिंग से तौरे फोटो का शेयर तौबा हेरे मा से हानदी एकदम अमन पुराना मॉडल की नोकिया दो अदो पाइरमी होजिकती माने केनो दो होजि के हाइटरे अचोबा मोबाइल से पाइबनी स्मार्टफोन पाइरबनी ना खरका हेरबनी वाओ खंबदी जाम 2 आवर्स से जाम ना वॉच टाइम करम गनी को खंबा निवा देवी प्लीज सब्सक्राइब तौरमो सॉरी लाइक तौरमो अगी चैनल ला लादी प्लीज नंग लाइक तौबिरमो ओके क्या निवा देवी से कदाई नो आसाम गिरा मणिपुर गिरा आई खंगनिंगी खंबा एकदम से करी ने लेरी नो द इन एड्रेस केनो हाइना स्टैंडर्ड मॉडरेटर और लाए ओके ट्राई तोगे अच्छा चेनिता से मणिपुरी एक्ट्रेस अमान भी अमा लेरे ओ एदी मणिपुरी एक्ट्रेस दी जेंगे दो करमबदा मालिनो हन अमता हायो ओ निवा देवी आसाम गिरो आसाम गाई गिनो अखोई यूट्यूब ता लेबसे लोय फजे चारगे पेजे सुमस खजे दो माई तावा जाम फजे मागी इसई केनो अंखा कई से न काव हरेदी जाम फजी दे दो मिते ये खला फोटो द प्रोडक्शन बेंगलोर दिन नुंगाइरमगनी को नीता प्रोडक्शन वेदर से गुवाहाटी सारे यामना निभा देवी आसाम से काइनो निभा सब तो सोलमो निभा देवी से आसाम काइनो इसुम खंगनिंगे अखोइसु आसाम गी ओइबनिना कइनो अखोइ मी सुखरा लई येनिता से मणिपुर की एक्ट्रेस सीमा दो वाओ होइने मालिने सीमा दो खंबा इचुमीने नुंगाई ओइबनिने एसु कनानो माली रि खंग हाइबम थोकतो हजिकी अनो नोबा लाकपा जिंगसी मरकता ए लोइ सुनबसु मसा खंगद्रि दो अच्छा माली लेरी बोबो खंबा के अंका जारुम दरे नंग खंबा की बुंगो लेरी बुंगो खंबा हाइबा अहोय माना लेरी बोबो खंबा हाइरिबा बुंगो खंबा हाइरे केनो नीता
ꯑꯁ ꯅꯤꯇꯥ ꯄ꯭ꯔꯗꯛꯁꯟ ꯑꯣꯀꯦ ꯃꯥꯜꯂꯤ ꯑꯩꯁꯨ ꯀꯅꯥꯅꯣꯝꯗꯤ ꯃꯥꯜꯂꯤ ꯈꯜꯂꯝꯃꯤꯗꯣ ꯍꯥꯏꯐꯝꯗꯣ ꯈꯪꯗꯕ ꯀꯅꯥ ꯃꯥꯜꯂꯤꯅ ꯅꯤꯇꯥ ꯄ꯭ꯔꯗꯛꯁꯟꯁꯦ ꯃꯁꯛꯁꯤꯅ ꯐꯖꯩ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏ ꯂꯩꯔꯤꯌꯦ ꯕꯨꯡꯉꯣ ꯈꯝꯕ ꯃꯥꯅ ꯍꯥꯏꯈ꯭ꯔꯦ ꯅꯦꯅꯥꯕꯤ ꯗꯦꯕꯤꯁꯦ ꯅꯤꯇꯥ ꯈꯝꯕ ꯑꯁꯦꯡꯕꯔ ꯃꯥꯜꯂꯤꯅꯦ ꯅꯤꯇꯥ ꯄ꯭ꯔꯗꯛꯁꯟ ꯑꯁꯦꯡꯕꯅꯤ ꯃꯥꯅ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯃꯤꯠꯇ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯜꯂꯦ ꯎꯕꯗꯅꯦ ꯃꯥꯜꯂꯤ ꯅꯤꯇꯥ ꯆꯥꯔꯒ ꯄꯦꯟꯖꯤꯗꯤ ꯀꯅꯥ ꯃꯥꯟꯒꯦ ꯈꯝꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯆꯦ ꯑꯩ ꯊꯕꯛ ꯇꯧꯔꯤ ꯐꯤ ꯁꯨꯒꯦ ꯇꯧꯔꯤ ꯅꯦꯅꯦꯗꯣ ꯎꯅꯤꯡꯉꯤ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯆꯦ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯔꯣ ꯑꯩ ꯂꯥꯛꯀꯅꯤ ꯑꯦꯐꯕꯤꯗ ꯔꯤꯀ꯭ꯋꯦꯁ ꯄꯤꯔꯣ ꯅꯦꯅꯦ ꯔꯤꯀ꯭ꯋꯦꯁ ꯄꯤꯔꯣ ꯅꯦꯅꯦꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯑꯣꯀꯦ ꯈꯝꯕ ꯁꯣꯏꯅ ꯇꯧꯔꯛꯀꯦ ꯁꯤꯠ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛ ꯑꯠꯆꯥ 9 ꯂꯥꯏꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯠ ꯅꯥꯎꯔꯦꯝ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯐꯥꯔꯁ ꯂꯥꯏꯐꯇꯤ ꯉꯁꯤꯁꯦ ꯂꯥꯛꯄꯤꯕꯒꯤ ꯑꯗꯣ ꯆꯥꯔꯦ ꯆꯦ ꯑꯁꯤ ꯂꯥꯛꯀꯦ ꯂꯥꯛꯑꯦ ꯆꯦ ꯑꯁꯤ ꯅꯦꯅꯦ ꯕꯣꯕꯣꯛ ꯍꯥꯏꯈꯔꯦ ꯌꯥꯔꯦ ꯑꯗꯨ ꯀꯧꯕꯁꯦ ꯍꯦꯟꯅ ꯐꯖꯔꯦ ꯅꯦꯅꯦ ꯕꯣꯕꯣꯛ ꯍꯥꯏꯅ ꯁꯨꯗꯤ ꯆꯥ ꯊꯛꯀꯕꯣ ꯑꯁꯤꯅ ꯑꯩ ꯑꯌꯨꯛꯀꯤ ꯆꯥꯒ ꯂꯣꯏ ꯊꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯟꯁ ꯇꯥꯏꯝ ꯑꯗꯨꯝ ꯌꯧꯁꯜꯂꯦ ꯅꯤꯇꯥꯕ ꯁꯨꯖꯤꯇꯥ ꯆꯦꯡꯕꯤꯜꯗ ꯈꯪꯅꯕ ꯃꯤ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯀꯨ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯀꯤꯟꯇꯨ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯏꯕꯣꯛꯇꯣ ꯑꯩꯈꯣꯏ ꯄꯥ ꯄꯣꯛꯄ ꯏꯕꯣꯛꯁꯦ ꯆꯦꯡꯕꯤꯟ ꯅꯤꯉꯣꯜꯅꯤ ꯍꯤꯖꯝ ꯂꯩꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯀꯧꯔꯤ ꯍꯅꯨ ꯅꯟꯗꯨ ꯂꯩ ꯅꯟꯗꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯕꯅꯤꯀꯣ ꯑꯦꯛꯕꯥꯔꯗꯤ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯪꯀꯥꯗ ꯑꯗꯨꯒ ꯃꯣꯏ ꯑꯍꯟꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥ ꯍꯣꯏꯒꯤ ꯃꯥꯝꯇꯣꯟꯗꯣ ꯀꯧ ꯇꯥꯔꯦ ꯃꯃꯥꯒꯤ ꯃꯄꯥ ꯑꯅꯤ ꯂꯩ ꯃꯥꯝꯇꯣꯟꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯐꯥꯏꯔꯤꯟꯖꯥꯎ ꯀꯧꯕꯅꯤ ꯑꯩꯈꯣꯏ ꯕꯣꯛꯇꯣ ꯇꯔꯨ ꯗꯦꯕꯤ ꯀꯧꯔꯦ ꯍꯤꯖꯝꯅꯤ ꯆꯦ ꯅꯤꯇꯥ ꯑꯁꯦꯡꯕꯩꯅꯦ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯅꯤꯇꯥ ꯄ꯭ꯔꯗꯛꯁꯟ ꯑꯣꯏꯒꯤ ꯀꯩꯅꯣ ꯃꯥꯜꯂꯤ ꯁꯤꯃꯥꯗꯣ ꯃꯥꯜꯂꯤꯅꯦ ꯁꯤꯃꯥꯗ ꯍꯦꯟꯅ ꯐꯖꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯤꯇꯥꯅꯕꯨ ꯃꯁꯛꯁꯦ ꯄꯦꯟꯖꯩ ꯏꯅꯥꯎꯄꯤ ꯀꯦ ꯑꯦꯝ ꯁꯤ ꯑꯁꯤ ꯅꯧꯔꯦ ꯅꯣꯏ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯅꯤꯡꯉꯁꯤ ꯑꯁ ꯑꯁꯣꯝꯗ ꯊꯕꯛ ꯁꯨꯕꯒꯤ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯑꯁꯤꯠ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯐꯥꯔꯁꯇ ꯈꯜꯂꯝꯃꯤ ꯁꯤꯁꯦ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯅꯦꯅꯀꯣ ꯀꯣꯟꯅ ꯑꯩꯅ ꯂꯥꯏꯐꯇ ꯆꯪꯉꯒ ꯀꯣꯟꯅ ꯈꯪꯉꯦ ꯑꯇꯩ ꯚꯤꯗꯤꯑꯣꯗꯗꯤ ꯀꯩꯅꯣꯅꯤꯅ ꯅꯨꯄꯤ ꯑꯣꯏꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯥꯔꯒ ꯄꯦꯟꯖꯤ ꯆꯦ ꯑꯁꯤꯠ ꯁꯨꯔꯣ ꯍꯥꯏꯒꯦ ꯇꯧꯕ siga namdani tia sit naurena ke HMD khamba ero atai ke haideba siga asit nauren aya KMC ai bai oire che sujita nine se nete che nita bai meyam bai oire khamba nene asit chadri ai bai oire nene o asina thabak kana bro iya che asit kensi nene phi suge tauri asina hoi bai iya kamba kambada khoi mana message iriye hoi suro hai na ado khambada so blue se remove taurage ko gari nang chalam dai ni na nang kuire mi ta khara ni ko kenom isalaga khamba Okay. khamba Okay. ire tai tauda khamba phi suge mai thawai yang hoi bai ha o che chadri penji nong pi asi daure ma hai charaga penji o che hai asi daure sebot thongi sujita di ke wow sebot jam hauni ne ado khone ke no na asit naurim vlog se ei ke ko to khamre ado ke no to bra sebot che ke no dere noi le jos apar samdo mane ko sipsagor sondara mane ke no joha sebot su phamwa ne ko manam no si do hawa himni ꯑꯩꯁꯦꯔꯣ ꯑꯀꯥꯏꯒꯤꯅꯣ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤ ꯁꯨꯖꯤꯇꯥꯁꯦ ꯀꯥꯏꯒꯤꯅꯣ ꯑꯩ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯒꯤꯗꯨꯝꯅꯤ ꯈꯝꯕ ꯑꯣꯀꯦ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯣꯀꯦ ꯇꯧꯈꯔꯦ ꯈꯝꯕꯗ ꯆꯠꯂꯒꯦ ꯍꯥꯏꯕꯗꯨꯒ ꯐꯪꯉꯤ
ꯑꯗꯨꯅꯤ ꯑꯄꯔ ꯑꯁꯥꯝꯗ ꯅꯠꯇ꯭ꯔ ꯂꯩꯔꯤꯁꯦ ꯁꯤꯕꯁꯥꯒꯣꯔꯗꯔ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯑꯁꯤꯠ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛꯁꯦ ꯎꯝ ꯑꯩꯅ ꯕ꯭ꯂꯣꯛ ꯌꯦꯡꯕꯗ ꯈꯪꯉꯤ ꯁꯤꯕꯁꯥꯒꯔꯒꯤ ꯑꯦ ꯇꯤ ꯔꯣꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯂꯣꯏ ꯎꯔꯦ ꯌꯥꯝ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯂꯩꯔꯝꯃꯤꯌꯦ ꯁꯤꯕꯁꯥꯒꯔꯗ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯌꯦꯡꯕꯗ ꯈꯪꯅꯕ ꯃꯥꯅꯦ ꯖꯒꯥꯅꯤꯅꯅꯦ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭लेꯁꯁꯨ ꯑꯣꯏꯔꯝꯕꯅꯤꯅ ꯑꯗꯨꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯖꯒꯥ ꯃꯥꯜꯂꯦ ꯁꯤꯕꯁꯥꯒꯔ ꯁꯣꯝꯗꯅ ꯑꯩꯈꯣꯏꯅ ꯑꯁꯥꯝꯒꯤ ꯑꯣꯏꯁꯨ ꯁꯣꯟꯒꯤꯅꯤ ꯂꯪꯀꯥꯒꯤꯅꯤ ꯀꯤꯟꯇꯨ ꯑꯩꯈꯣꯏꯁꯦ ꯑꯌꯥꯝꯕ ꯁꯣꯝꯗ ꯂꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯨꯝ ꯃꯄꯥꯟꯗꯒꯤ ꯁꯨꯝ ꯑꯔꯨꯅꯥꯆꯜ ꯁꯤꯕꯁꯥꯒꯔ ꯀꯥꯏ ꯂꯩꯅ ꯂꯥꯁꯇ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯤꯒ ꯁꯨꯖꯤꯇꯥꯅ ꯉꯥꯡꯕꯁꯦ ꯑꯁꯥꯃꯤꯁ ꯃꯩꯇꯩꯅ ꯉꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯣ ꯑꯁꯥꯃꯤꯁ ꯃꯤꯇꯩꯅ ꯉꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯣꯏꯅꯦ ꯈꯔ ꯇꯧꯔꯗꯤ ꯀꯩꯅꯣ ꯁꯦ ꯑꯁꯥꯃꯤꯁ ꯃꯤꯇꯩꯒꯁꯨ ꯍꯥꯏ ꯌꯥꯔꯔꯣꯏ ꯃꯣꯏ ꯑꯁꯥꯃꯤꯁꯇꯣ ꯖꯥꯜꯂꯒ ꯉꯥꯡꯉꯦ ꯈꯔ ꯈꯔꯗꯤ ꯌꯥꯎꯔꯦꯕ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯑꯄꯔ ꯑꯁꯥꯝꯗ ꯂꯩꯔꯝꯃꯤ ꯀꯤꯟꯇꯨ ꯑꯔꯨꯅꯥꯆꯜꯒꯤ ꯃꯤꯇꯩꯅ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯤꯛꯁ ꯇꯧꯅ ꯃꯔꯣꯟꯁꯦ ꯃꯤꯛꯁ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯃꯔꯛꯇ ꯀꯩꯅꯣ ꯑꯁꯥꯃꯤꯁꯁꯨ ꯍꯤꯟꯗꯤ ꯁꯨꯃꯥꯏꯁꯦ ꯃꯤꯛꯆꯔ ꯑꯣꯏ ꯀꯤꯟꯇꯨ ꯑꯩꯈꯣꯏꯗꯤꯅꯦ ꯄꯤꯛꯏꯗꯩ ꯃꯤꯇꯩ ꯃꯔꯣꯟ ꯁꯨꯝ ꯉꯥꯡꯉꯦ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩꯅꯣ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯑꯣꯟꯗ ꯑꯗꯨꯝ ꯊꯝꯃꯣ ꯊꯝꯕꯤꯔꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯂꯥꯛꯄꯤꯕꯩ ꯑꯍꯥꯟꯕ ꯂꯥꯏꯚ ꯊꯥꯕꯁꯦ ꯑꯩ ꯈꯪꯉ ꯃꯤ ꯂꯥꯛꯀꯗ ꯂꯥꯛꯑꯣꯏ ꯁꯨ ꯀꯨꯏꯁꯦ ꯑꯩꯗꯣ ꯈꯟꯗꯅꯦ ꯑꯩꯁꯦ ꯌꯥꯝ ꯈꯜꯂꯤꯁꯦ ꯃꯤꯒꯤ ꯇꯥꯏꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯚꯇ ꯂꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯚ ꯊꯥ ꯂꯩ ꯑꯩꯅ ꯂꯥꯏꯚ ꯊꯥꯗꯤ ꯀꯅꯥ ꯂꯥꯛꯀꯅꯤ ꯑꯩꯅ ꯈꯜꯂꯨꯔꯦ ꯈꯪꯉꯕ ꯑꯗꯨꯒꯗꯤ ꯑꯩꯅ ꯁꯤ ꯍꯥꯏꯅ ꯁꯨꯝ ꯇꯧ ꯌꯦꯡꯉꯤꯅꯤ ꯉꯁꯤꯁꯦ ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯊꯕꯛ ꯇꯧꯕꯩ ꯁꯤꯕꯁꯥꯒꯣꯔꯗ ꯂꯩꯕꯅꯤ ꯑꯠꯆꯥ ꯍꯣꯏꯅꯦ ꯀꯁꯥꯔꯒꯤꯅꯤꯗꯤ ꯈꯪꯉꯦ ꯑꯦꯛꯕꯥꯔ ꯀꯩꯅꯣꯗꯣ ꯎꯔꯦꯅ ꯍꯥꯏꯗꯤ ꯀꯁꯥꯔꯒꯤ ꯌꯨꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯑꯗꯨꯒ ꯂꯣꯏ ꯍꯤꯡꯒꯣꯜꯗ ꯄꯣꯠ ꯆꯩ ꯄꯥꯕꯗꯣ ꯀꯁꯥꯔꯒꯤ ꯊꯣꯡꯉꯥꯟ ꯂꯝꯕꯤ ꯀꯣꯡꯊꯣꯡ ꯂꯣꯏ ꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯑꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯦ ꯑꯩꯈꯣꯏꯅ ꯃꯁꯥꯅ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯀꯁꯥꯔꯁꯦ ꯑꯗꯨꯝ ꯄꯨꯔꯥ ꯃꯤꯇꯩꯒꯤ ꯀꯩꯅꯣꯁꯦ ꯈꯨꯜꯂꯛꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯑꯁꯥꯝ ꯂꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯁꯥꯔꯁꯨ ꯅꯣ ꯗꯥꯎꯠ ꯑꯁꯥꯝꯅꯤ ꯀꯤꯟꯇꯨ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯃꯤꯅ ꯍꯥꯟꯅ ꯑꯣ ꯀꯁꯥꯔꯒꯤꯅꯤ ꯃꯅꯤꯄꯨꯔꯒꯤꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯑꯁꯥꯝꯒꯤ ꯑꯩꯈꯣꯏꯅ ꯃꯤꯗꯜ ꯑꯁꯥꯝ ꯍꯥꯏꯗꯣ ꯇꯥꯍꯧꯔꯦ ꯑꯗꯣ ꯈꯣꯡꯅꯨꯡꯒ ꯎꯕ ꯁꯣꯔꯣꯛꯀꯗ ꯎꯕꯗ ꯑꯩꯈꯣꯏ ꯂꯪꯀꯥ ꯁꯣꯝꯗꯁꯨ ꯄꯔꯦꯡ ꯄꯔꯦꯡ ꯁꯥꯅ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯃꯤꯇꯩ ꯉꯥꯛꯇ ꯇꯥꯅ ꯅꯨꯡꯉꯥꯏ ꯊꯣꯡꯒꯥꯟ ꯂꯣꯟꯅꯀꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯒꯦ ꯑꯗꯨꯃꯥꯏꯅ ꯀꯨꯏꯔꯦ ꯎꯗꯕ ꯑꯗꯨꯃꯥꯏꯅ ꯊꯣꯡꯒꯥꯟꯗꯣ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯩ ꯖꯒꯥꯁꯤꯡꯁꯦ ꯖꯍꯥꯟ ꯀꯁꯥꯔ ꯆꯠꯂꯁꯨ ꯑꯩꯁꯨ ꯀꯁꯥꯔ ꯆꯠꯂꯦ ꯑꯩꯅ ꯆꯠꯂꯤꯁꯤꯅ ꯖꯥꯔꯤꯕꯣꯟꯗ ꯑꯗꯨꯒꯁꯨ ꯁꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯁꯣꯝꯒ ꯃꯤꯅ ꯂꯩꯕꯒꯤ ꯁꯪꯒꯣꯏ ꯂꯩ ꯌꯨꯝ ꯂꯩ ꯁꯨꯝ ꯃꯤꯇꯩꯗꯤ ꯖꯍꯥꯟꯗꯁꯨ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯊꯋꯥꯆꯥ ꯁꯤꯕꯁꯥꯒꯔ ꯀꯥꯏꯗ ꯊꯕꯛ ꯇꯧꯕꯅꯣ ꯁꯤꯕꯁꯥꯒꯔ ꯀꯔꯝꯕ ꯖꯒꯥꯗꯅꯣ ꯁꯤꯕꯁꯥꯒꯔꯁꯨ ꯃꯦꯟ ꯁꯤꯕꯁꯥꯒꯔ ꯇꯥꯎꯟꯗ ꯂꯩꯗꯅ ꯑꯃꯅ ꯃꯣꯏ ꯖꯣꯏꯁꯥꯒꯔ ꯁꯨꯝꯗꯁꯨ ꯂꯩ ꯀꯔꯤ ꯀꯔꯤ ꯖꯒꯥ ꯃꯌꯥꯝ ꯂꯩꯅ ꯁꯤꯕꯁꯥꯒꯔꯗ ꯁꯨꯖꯤꯇꯥꯒꯤ ꯃꯃꯥꯗꯣ ꯈꯝꯕꯒꯤ ꯃꯅꯦ ꯑꯄꯣꯛꯄ ꯃꯅꯦꯔꯣ ꯅꯠꯇꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯃꯥꯅ ꯅꯨꯡꯁꯤꯅ ꯍꯥꯏꯃꯟꯅ ꯀꯩꯅꯣꯅ ꯅꯦꯅꯦ ꯕꯕꯣꯛ ꯁꯨꯝ ꯀꯧꯕ ꯍꯧꯖꯤꯛꯇ ꯈꯪꯅꯈꯤꯕꯅꯤ ꯍꯥꯟꯅꯩꯗꯤ ꯃꯥꯅꯁꯨꯅꯦ ꯃꯥꯒꯤ ꯁꯨꯝ ꯐ꯭ꯔꯤ ꯇꯥꯏꯝ ꯂꯩꯅ ꯃꯥꯒꯤꯗꯤ ꯑꯗꯣ ꯈꯝꯕꯒꯤ ꯀꯩꯅꯣ ꯃꯤꯗ ꯑꯣꯖꯥ ꯃꯪꯒꯣꯜ ꯅꯇꯥꯗ ꯄ꯭ꯔꯦꯡ ꯇꯧꯕꯁꯨ ꯌꯦꯡꯉꯤ ꯃꯥꯅ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕ ꯌꯦꯡꯉꯦꯕ ꯑꯗꯣ ꯁꯨꯝ ꯈꯝꯕꯗ ꯉꯁꯤ ꯑꯩꯅ ꯂꯥꯏꯚ ꯂꯥꯛꯕꯗ ꯅꯤꯅꯦ ꯂꯩꯕ꯭ꯔꯣ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯔꯦ ꯈꯝꯕꯅ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯣꯃꯟꯁ ꯏꯈꯔꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯗꯨꯒꯤ ꯁꯨꯝ ꯈꯪꯕꯅꯤꯗ ꯀꯩꯀꯩ ꯁꯨꯝ ꯀꯩꯅꯣꯗꯤ ꯁꯨꯝ ꯈꯪꯅꯕꯅꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯎꯝ ꯆꯥꯔꯒ ꯄꯤꯖꯤꯒꯤꯁꯨ ꯊꯧꯔꯤ ꯃꯥꯅ ꯃꯥꯁꯦ ꯑꯣꯜꯃꯣꯁ ꯑꯩꯅ ꯌꯦꯡꯉꯝꯗꯕ ꯚꯤꯗꯤꯑꯣꯒꯁꯦ ꯃꯥꯅ ꯌꯦꯡꯂꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯃꯩꯇꯩꯒꯤꯁꯨ ꯌꯦꯡ ꯂꯩꯔꯝꯃꯤꯗꯣ ꯃꯥꯁꯦ ꯑꯩꯅ ꯌꯦꯡꯉꯒ ꯂꯥꯏꯛꯀ ꯇꯧꯒꯗꯗꯣ ꯃꯥꯅ ꯇꯧꯔꯗꯤ ꯈꯪꯗ꯭ꯔꯦꯅ ꯀꯣꯃꯦꯟꯁꯨ ꯄꯤꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯀꯣꯟꯅ ꯄꯤꯒꯦ ꯃꯌꯥꯝ ꯃꯤꯒꯤ ꯌꯦꯡꯉꯤ ꯃꯥ ꯃꯪꯒꯣꯜ ꯅꯇꯥꯒꯤꯁꯨ ꯌꯦꯡꯉꯤ ꯆꯥꯔꯒ ꯄꯦꯟꯖꯩ ꯑꯗꯨꯒ ꯀꯩ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯒꯤꯁꯨ ꯌꯦꯡꯉꯤ ꯑꯁꯤꯠ ꯅꯥꯎꯔꯦꯝꯒꯤꯗꯤ ꯑꯩ ꯌꯥꯝ ꯊꯦꯡꯅꯗ꯭ꯔꯦꯕ ꯃꯦꯟ ꯇꯥꯎꯟꯗꯅꯤ ꯑꯠꯆꯥ ꯑꯁꯤꯅ ꯑꯣ ꯑꯠꯆꯥ ꯃꯦꯟ ꯇꯥꯎꯟꯗ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯕꯗꯣꯜꯒ ꯂꯩꯕꯗꯣꯀꯣ ꯁꯤꯕꯗꯣꯜꯒ ꯂꯩꯕꯗꯤ ꯒꯔꯜꯁ ꯀꯣꯂꯦꯖꯀ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯂꯩꯌꯦ ꯑꯩ ꯑꯗꯣꯝꯗꯅꯤ ꯃꯦꯟ ꯇꯥꯎꯟ ꯍꯥꯏꯗꯤ ꯑꯗꯨꯋꯥꯏꯗ ꯑꯣꯏꯅꯤ ꯑꯩꯈꯣꯏꯁꯨ ꯄꯨꯂꯤꯁ ꯔꯤꯖꯥꯕ ꯁꯣꯝꯗ ꯂꯩꯔꯝꯃꯤ ꯁꯤꯕꯗꯣꯜꯒꯤ ꯃꯅꯤꯡ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯅꯦ ꯁꯤꯕꯗꯣꯜꯗ ꯑꯣꯏꯕ ꯄꯨꯈ꯭ꯔꯤ ꯄꯥꯔꯗꯣ
Asit Naurem blows. KP Chareli Kangro Aduda. Oh, acha, KP Chareli Sundara. Acha, acha, Kangi. Kangi. Don't say that. Acha, acha. चारे पेंजे सपोर्ट हाँ चारे पेंजे सपोर्ट तो मिने सिखो लोग ना आमा दा सपोर्ट तो रगनी ने नुंगाई से अदुगा तो नहीं कोई ग्रो इधे से चाकत तो इसे मैं हमसे इन्हें मिगी द सुब लोग तो चेंगी को बोरो की सु अमब द ए सुम जी मुझे लाइक सु कमेंट सु पे ए अमु खली मुझे ना वो खुगी जी हूँ ना तेरा मरोन खंड बसे किन्हों ओई जाना द ए ने खलम ही हाना ऐसे हिंदी में तो रोमना तुम भगदरा ना तो दी व्यूअर्स तो जामी ना मितेददि लिएदो खलमी अदो अखोगी रिलेटिव्स जाम लेते ममा साइड की मपा साइड खरा अखंब मीदे अयाम मी खंगद्री ब्लॉक लेने खरा दे हुजिकती खंगनरे आबा अदो सुजिता चाक लोइसनगे बाय ओके केनो चारे पेंजे चाक लोइसलु जो याम नुंगाइरे लाक्पिबगी मयाम बाय ओके जो आई गे फी सुरुगे ओके असे दरम ब्लाउज दिखतो ओ यारे होई हुजिकसे मतम से जाम बिजी मतमनी फी सुबगी चाक थोंबगी असिगुमबगी मतमनी फरे मैं पुनमक बाय ओरगे को ओके ओरसी बाय ऐसु थम्मगे हुजिक हाक लेरगा को बाय ओरसी ऐसु थम्मगे तो को बाय हुजिक मतम चादरे को मतम से केनो ओरे दुगी थम्मगे ऐसु सिबु थम्बसिसु कमाई तम थम्मे कदोंद नमदोइनो आइबो लाइव स्टॉप तौदोइरा आइसु असित नाउरेम अदु अच्छा बाय बाय सि कथलगा ओइनिना you want to stop okay